ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒꯧꯔꯁ꯭ꯌꯥꯝ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯡꯒꯪꯒꯤ ꯆꯤꯛꯂꯕ ꯃꯐꯝ ꯑꯃꯗ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯈꯤ ꯇꯣꯝꯄꯣꯛ꯫ ꯇꯣꯝꯄꯣꯛ ꯃꯃꯥ ꯃꯄꯥꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯤ꯫ ꯃꯃꯥ ꯕꯤꯅꯣ ꯑꯃꯗꯤ ꯃꯄꯥ ꯀꯦꯁꯣꯅ ꯃꯆꯥꯕꯨ ꯂꯨꯅ ꯇꯧꯖꯩ꯫ ꯃꯃꯥ ꯃꯄꯥꯅ ꯂꯨꯅ ꯇꯧꯖꯔꯕꯁꯨ ꯇꯣꯝꯄꯣꯛ ꯉꯥꯎꯁꯤꯟꯅꯕꯗꯤ ꯇꯧꯗꯦ, ꯒ꯭ꯌꯥꯟ ꯇꯥꯖꯩ꯫ ꯂꯩꯀꯥꯏꯅ ꯅꯨꯡꯁꯤꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯃꯤꯒꯤ ꯂꯧ ꯈꯔ ꯁꯥꯟꯂꯒ ꯎꯕꯅ ꯃꯣꯏꯒꯤ ꯃꯊꯧꯅꯤ꯫ ꯃꯄꯥ ꯃꯆꯥꯅ ꯂꯧꯗꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯆꯍꯤ ꯑꯃꯒꯤ ꯆꯥꯕ ꯋꯥꯠꯇꯅꯕ ꯍꯣꯠꯅꯖꯩ꯫ ꯃꯇꯝꯗꯨ ꯂꯧ ꯂꯤꯡꯅꯕꯒꯤ ꯃꯇꯝꯅꯤ꯫ ꯅꯣꯡꯃ ꯀꯦꯁꯣꯅ, "ꯇꯣꯝꯄꯣꯛ ꯅꯪꯕꯨ ꯂꯧꯗꯨ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯁꯨ ꯍꯥꯏꯕꯅꯤ꯫ ꯅꯣꯡꯅꯒ ꯀꯟꯅ ꯆꯨꯕꯅꯦ, ꯏꯄꯥ ꯅꯣꯡꯗꯥꯁꯤꯗ ꯆꯠꯀꯗꯕ ꯀꯤꯔꯦꯕ." "ꯍꯣꯏ ꯕꯥꯕꯨ, ꯑꯩ ꯆꯠꯀꯦ꯫ ꯑꯗꯣ ꯀꯔꯤ ꯇꯧꯔꯨꯁꯨ ꯍꯥꯏꯅꯣ?" "ꯏꯍꯦ, ꯂꯧ ꯂꯤꯡꯂꯤꯕꯁꯤꯡꯗꯣ ꯈꯔ ꯁꯦꯟꯅꯗ꯭ꯔꯕꯗꯤ ꯃꯣꯏꯅ ꯊꯣꯛꯄ ꯑꯃ ꯇꯧꯈ꯭ꯔꯅꯤꯅꯦ꯫ ꯄꯥꯕ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯑꯩ ꯆꯠꯂꯒ ꯁꯦꯟꯅꯔꯨꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯇꯣꯝꯄꯣꯛ ꯆꯠꯈ꯭ꯔꯦ꯫ ꯕꯤꯅꯣꯅ, "ꯏꯆꯥꯁꯦ ꯋꯥꯖꯔꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯊꯕꯛꯁꯦ ꯅꯣꯡꯃꯇ ꯇꯜꯂꯤ ꯍꯥꯏꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯅꯤ ꯃꯥꯒꯤ ꯃꯁꯥꯁꯤꯗ." "ꯉꯁꯤ ꯐꯥꯎꯕꯗꯤ ꯍꯥꯏꯕ ꯏꯟꯕ ꯃꯆꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯍꯌꯦꯡ ꯃꯇꯨ ꯊꯤꯔꯀꯥꯟꯗꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯋꯥ ꯇꯥꯔꯣꯏꯗꯧꯔꯤꯕꯁꯦ, ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯃꯥ ꯃꯄꯥꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯅꯔꯕꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯧꯒꯦꯔꯥ ꯋꯥꯔꯧꯔꯣꯏꯔꯥ, ꯃꯇꯨ ꯌꯥꯅꯕ ꯆꯠꯂꯒ ꯂꯣꯏꯔꯦ ꯍꯥꯏꯁꯤꯗ ꯂꯩꯈ꯭ꯔꯦ." ꯃꯣꯏ ꯃꯄꯥꯒꯤ ꯋꯥꯗꯣ ꯆꯨꯝꯕꯨꯗꯤ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯏꯆꯥ ꯇꯣꯝꯄꯣꯛꯇꯤ ꯑꯗꯨꯝ ꯍꯥꯏꯅ ꯇꯧꯒꯗꯕ ꯏꯆꯥꯗꯤ ꯅꯠꯇꯦꯗ꯫ ꯅꯨꯄꯤ ꯉꯥꯏꯈꯣꯅꯦ, ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯔꯝꯕ ꯊꯥꯖꯗꯕ ꯃꯐꯝꯗ ꯉꯥ ꯂꯩ ꯍꯥꯏꯕꯗꯣ ꯇꯥꯗꯅ ꯇꯣꯛꯀꯅꯤꯀꯣ꯫ ꯇꯝꯕ ꯉꯝꯕ ꯋꯥ ꯅꯠꯇꯦꯅꯦ꯫ ꯌꯥꯝꯅ ꯊꯥꯒꯠꯈꯤꯒꯨꯝꯁꯤ." "ꯍꯣ, ꯑꯉꯥꯡꯗꯤ ꯅꯤꯡꯊꯥꯗ ꯈꯪꯉꯤ ꯍꯥꯏꯅꯕꯅꯦ꯫ ꯏꯆꯥꯒꯤ ꯃꯒꯨꯟ ꯃꯃꯥ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯉꯤ꯫ ꯑꯗꯨꯒ ꯏꯆꯥꯒꯤ ꯏꯃꯧ ꯊꯤꯕꯁꯨ ꯑꯩꯅ ꯀꯛꯁꯤ ꯈꯠꯇꯅ ꯊꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥꯒꯤ ꯏꯃꯧ ꯊꯤꯕꯕꯨ ꯇꯔꯥꯏ ꯊꯤꯕ ꯌꯥꯕ꯭ꯔꯣ? ꯑꯗꯨꯕꯨ ꯃꯣꯏ ꯃꯄꯥ, ꯏꯆꯥꯁꯦ ꯆꯍꯤꯗꯤ ꯐꯅꯕꯨ ꯌꯥꯝꯂꯝꯂꯅꯤꯅꯦ, ꯅꯠꯇ꯭ꯔꯥ? ꯉꯁꯤ ꯐꯥꯎꯕ ꯅꯨꯄꯤ ꯑꯃꯠꯇ ꯇꯤꯟꯅꯕꯁꯨ ꯎꯗꯦ, ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯕꯁꯨ ꯀꯌꯥ ꯎꯗꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯉꯥꯏꯍꯥꯛ ꯁꯪꯕꯗ ꯊꯕꯛ ꯁꯨꯒꯗꯕꯒꯤ ꯑꯗꯨꯝ ꯍꯣꯠꯅꯗꯅ ꯂꯩ꯫ ꯃꯁꯤ ꯃꯉꯥꯏꯔꯦ ꯃꯥꯒꯤ ꯃꯊꯧ ꯍꯥꯏꯕꯕꯨ." "ꯅꯆꯥꯁꯦ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧꯀꯣ ꯅꯨꯄꯤ꯫ ꯏꯆꯥꯁꯤꯃꯈꯛ ꯌꯥꯎꯕꯁꯤꯗ ꯑꯃꯨꯛ ꯃꯥꯕꯨ ꯉꯝꯕ ꯅꯨꯄꯤ ꯑꯃꯨꯛ ꯂꯧꯔꯛꯂꯕꯗꯤ ꯏꯕꯥꯅꯤ ꯍꯌꯦꯡ ꯀꯅꯥꯅ ꯊꯥꯛꯄꯤꯒꯅꯤ? ꯈꯨꯅꯨ ꯈꯣꯡꯕꯒꯨꯝ ꯈꯣꯡꯕ ꯇꯥꯕ." "ꯍꯣ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯃꯠꯇ ꯄꯥꯈꯠꯄꯤꯔꯨꯅꯣ. ꯃꯃꯥ ꯑꯩꯅ ꯁꯣꯏꯗꯅꯕ ꯍꯣꯠꯅꯒꯅꯤꯌꯦ." "ꯅꯪꯅ ꯑꯗꯣꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯉꯩ ꯅꯆꯥ ꯅꯨꯄꯥꯅ ꯑꯃꯨꯛ ꯄꯨꯔꯛꯂꯗꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯅꯤ, ꯅꯠꯇ꯭ꯔꯥ? ꯐꯔꯦ, ꯌꯦꯡꯕ ꯇꯥꯔꯦꯗꯅ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯄꯣꯛ ꯂꯧꯗꯒꯤ ꯀꯥꯔꯛꯄꯗ ꯂꯝꯕꯤꯗ ꯂꯩꯀꯥꯏꯗꯨꯗ ꯅꯧꯅ ꯂꯨꯍꯣꯡꯂꯛꯄꯤ ꯃꯃꯤꯠ ꯉꯥꯎꯕꯤ ꯁꯅꯥꯅꯨ ꯊꯦꯡꯅꯩ꯫ ꯁꯅꯥꯅꯨꯅ, "ꯍꯩꯃꯥ, ꯇꯣꯝꯄꯣꯛ, ꯅꯪꯕꯨ ꯂꯧ ꯆꯠꯂꯨꯔꯤꯕ꯭ꯔꯣ? ꯍꯥ?" "ꯍꯣꯏ ꯏꯇꯩꯃ." "ꯏꯇꯩꯃꯗꯤ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ?" "ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯁꯨꯝ ꯌꯦꯡꯂꯨꯕꯅꯤ ꯇꯣꯝꯄꯣꯛ." "ꯇꯣꯝꯄꯣꯛ, ꯅꯪꯁꯦ ꯊꯕꯛꯇꯤ ꯐꯖꯅ ꯀꯜꯂꯤꯅꯦꯀꯣ, ꯅꯠꯇ꯭ꯔꯥ?" "ꯍꯣ, ꯅꯪꯒꯤ ꯇꯥꯗ ꯍꯣꯏꯗꯤꯅꯦ, ꯊꯕꯛ ꯁꯨꯔꯨꯕꯗꯤ ꯍꯥꯏꯔꯨꯅꯨ. ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯁꯤꯗꯩꯁꯤꯗ ꯊꯛꯀꯗꯧꯒꯤ ꯃꯅꯝ ꯁꯨꯠ ꯅꯝꯗꯅ ꯊꯤꯔꯤꯕ ꯑꯩꯅꯦ ꯀꯞꯅꯤꯡꯕ ꯑꯃ ꯌꯥꯎꯔꯕꯖꯥꯠꯅꯤ." "ꯀꯔꯤꯅꯣ ꯏꯇꯩꯃꯅ ꯍꯥꯏꯗꯨꯕꯨ? ꯍꯥꯟꯅ ꯌꯨꯝꯗ ꯄꯥꯟꯗ꯭ꯔꯤꯀꯥꯟꯗ ꯈꯜꯍꯧꯕꯗꯤ ꯀꯩꯗꯧꯒꯦ? ꯍꯧꯖꯤꯛꯇ ꯇꯛꯁꯤ ꯁꯣꯟꯗꯧ ꯁꯔꯨꯛꯄꯨꯗꯤ." "ꯇꯣꯝꯄꯣꯛ, ꯂꯩꯁꯥꯔꯤꯀꯥꯟꯗꯗꯤꯅꯦ ꯁꯨꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯤ ꯈꯪꯗꯦꯗꯣ. ꯅꯨꯄꯥ ꯃꯣꯏꯅ ꯅꯨꯄꯤ ꯂꯧꯔꯝꯗꯥꯏꯗ ꯊꯤꯕ ꯃꯆꯤꯜꯁꯤꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ, ꯊꯤꯈ꯭ꯔꯕꯖꯥꯠꯅꯤ. ꯑꯗꯨꯒ ꯍꯦꯛ ꯂꯨꯍꯣꯡꯈ꯭ꯔꯕ ꯅꯨꯄꯤꯕꯨ ꯊꯤꯅ ꯇꯧꯕ ꯍꯧꯔꯛꯂꯅꯤ. ꯍꯧꯖꯤꯛꯁꯨꯅꯤ, ꯅꯣꯡꯃꯗ ꯊꯕꯛ ꯑꯃ ꯁꯨꯗꯅ ꯏꯃꯨꯡꯁꯤꯗ ꯂꯨꯄꯥ ꯑꯃ ꯄꯨꯁꯤꯜꯂꯛꯄ ꯅꯠꯇꯦ. ꯑꯗꯨꯅ ꯏꯇꯩꯃꯗꯤꯅꯦ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯄꯦ ꯍꯥꯏꯗꯣ ꯌꯧꯔꯄꯣꯠꯅꯤꯗ. ꯇꯣꯝꯄꯣꯛ, ꯅꯣꯏꯗꯧꯅ ꯃꯔꯝ ꯃꯣꯛꯄ ꯅꯨꯄꯥ ꯑꯃꯗ ꯂꯩꯖꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅꯤ." "ꯀꯩꯅꯣ ꯏꯇꯩꯃꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯩꯕꯨ ꯀꯅꯥꯅ ꯃꯔꯝ ꯑꯣꯏ ꯍꯥꯏꯔꯤꯕ?" "ꯍꯣ, ꯑꯗꯨꯕꯨꯗꯤ ꯊꯕꯛꯅ ꯁꯥꯈꯤꯅꯦ. ꯅꯪꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯏꯇꯩꯃꯁꯨ ꯂꯣꯏꯅ ꯈꯪꯉꯤda." "ꯀꯤꯕꯨ ꯀꯤꯁꯤꯜꯂꯦꯗ ꯏꯇꯩꯃꯁꯦ. ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯏꯇꯩꯃꯅ ꯂꯣꯏꯅ ꯈꯪꯉꯗꯤ ꯏꯇꯩꯃꯗꯤ ꯂꯥꯏ ꯇꯥꯔꯤꯅꯦ ꯑꯗꯨꯗꯤ." "ꯇꯣꯝꯄꯣꯛ, ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ. ꯅꯪꯁꯦ ꯊꯕꯛ ꯁꯨꯕ ꯀꯜꯂꯤ, ꯃꯔꯝ ꯃꯣꯛꯏ ꯍꯥꯏꯕꯅꯤꯗ. ꯄꯥꯈꯠꯄ꯭ꯔꯥ ꯀꯔꯤꯅꯣ?" "ꯄꯥꯈꯠꯇꯗꯤ ꯀꯩꯅꯣ? ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯉꯤ ꯍꯥꯏꯔꯗꯤ ꯀꯤꯐꯝ ꯊꯣꯛꯇ꯭ꯔꯣ?" "ꯍꯣ, ꯀꯤꯔꯨꯅꯣ.
ꯑꯩꯗꯤꯅꯦ ꯅꯣꯏ ꯁꯨꯃꯥꯏꯅ ꯃꯔꯝ ꯃꯣꯛꯄ ꯉꯥꯎꯁꯤꯟꯗꯕ ꯅꯨꯄꯥꯁꯦ ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯆꯈ꯭ꯔꯦ ꯇꯣꯝꯄꯣꯛꯅ ꯈꯜꯂꯤ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯃꯁꯤꯒꯤ ꯃꯧꯁꯦ ꯃꯑꯣꯡ ꯃꯤꯇꯧ ꯇꯧꯏ ꯏꯇꯩꯃ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯏꯃꯥꯅ ꯉꯥꯏꯔꯝꯃꯅꯤ ꯍꯩꯃꯥ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯈꯤꯁꯤ ꯍꯥꯏꯔꯒ ꯇꯣꯝꯄꯣꯛ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯁꯅꯥꯅꯨ ꯇꯣꯝꯄꯣꯛꯀꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯑꯣ ꯑꯁꯤꯒꯨꯝꯕ ꯅꯨꯄꯥꯁꯤꯗꯤ ꯑꯇꯥꯡꯕꯅꯤꯗꯣ ꯍꯦ ꯏꯁꯣꯔ ꯅꯪꯅ ꯑꯩꯒꯤ ꯂꯥꯏꯕꯛꯇꯗꯤ ꯑꯁꯤꯒꯨꯝꯕ ꯉꯥꯎꯁꯤꯟꯅꯗꯕ ꯃꯔꯝ ꯃꯣꯛꯄ ꯅꯨꯄꯥꯁꯦ ꯇꯝꯕꯤꯔꯝꯗꯦꯗꯣ ꯌꯥꯔꯗꯤ ꯅꯨꯄꯥ ꯑꯃꯠꯇ ꯁꯤꯟꯖꯒꯦꯕ ꯐꯅꯕ ꯅꯨꯡꯉꯥꯏꯍꯦ ꯇꯣꯝꯄꯣꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯁꯨꯝꯅ ꯁꯅꯥꯅꯨ ꯆꯠꯈ꯭ꯔꯦ ꯕꯤꯅꯣ ꯃꯆꯥ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯖꯕꯗꯨ ꯃꯆꯥ ꯂꯥꯛꯄ ꯎꯕꯗ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯥꯅ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯕꯅꯤ ꯆꯥꯛ ꯄꯨꯟꯅ ꯆꯥꯁꯤ ꯍꯥꯏꯗꯅ ꯉꯥꯏꯔꯤꯕꯅꯤ ꯏꯃꯥ ꯉꯁꯥꯏꯅ ꯌꯧꯔꯛꯑꯗꯧꯅꯤ ꯑꯗꯨꯕꯨ ꯁꯅꯥꯅꯨ ꯍꯥꯏꯕꯤ ꯅꯨꯄꯤꯗꯨꯅ ꯂꯝꯕꯤꯗ ꯑꯃꯨꯛ ꯊꯠꯇꯅ ꯋꯥꯔꯤ ꯁꯥꯗꯅ ꯂꯩꯈꯤꯗꯅ ꯊꯤꯡꯂꯩꯅꯤ ꯀꯔꯤ ꯁꯅꯥꯅꯨ ꯍꯥꯏꯗꯤ ꯍꯟꯗꯛꯇ ꯂꯨꯍꯣꯡꯈꯤꯕ ꯃꯧꯗꯣ ꯍꯥ ꯃꯥꯒꯗꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯃꯗꯨꯒꯤ ꯃꯧꯗꯣ ꯅꯥꯇꯩ ꯀꯌꯥ ꯆꯥꯗꯧ ꯃꯥꯟꯗꯦꯀꯣ ꯏꯃꯥꯅ ꯌꯦꯡꯕꯗ ꯃꯃꯤꯠ ꯃꯅꯥꯗꯨ ꯏꯉꯥꯎ ꯉꯥꯎꯅ ꯎꯏꯀꯣ ꯃꯗꯨ ꯑꯣꯟꯁꯤꯟꯅꯕꯗ ꯂꯦꯝꯗꯧ ꯃꯥꯟꯗꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯣꯟꯁꯤꯟꯅꯔꯨꯅꯨꯀꯣ ꯅꯠꯇꯦ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯤꯅꯣ ꯑꯁ ꯈꯪꯗꯦꯗ ꯀꯔꯤꯅꯣ ꯄꯪꯍꯥꯏꯗ ꯍꯥꯏ ꯑꯩꯕꯨꯁꯨ ꯊꯥꯒꯠꯈꯤꯕꯁꯤꯅ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯇꯣꯝꯄꯣꯛ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯤꯁꯤꯡꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯕꯅꯤꯀꯣ ꯃꯧꯅꯤ ꯍꯥꯏꯔꯒ ꯃꯃꯤꯠ ꯉꯥꯎꯕꯤ ꯃꯧ ꯌꯥꯝꯅ ꯂꯩꯔꯕꯅꯤꯀꯣ ꯆꯦꯛꯁꯤꯜꯂꯨ ꯅꯨꯄꯤꯅ ꯉꯝꯗꯕ ꯂꯩꯇꯕꯅꯤꯀꯣ ꯍꯌꯦꯡ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ ꯍꯥꯏꯗꯅ ꯃꯧ ꯑꯃꯒ ꯄꯨꯁꯤꯜꯂꯛꯑꯗꯤ ꯏꯃꯥꯗꯤ ꯂꯣꯏꯔꯦꯗꯅ ꯑꯁ ꯑꯩꯈꯣꯏ ꯃꯥꯒꯤ ꯋꯥꯁꯤꯗꯤ ꯑꯗꯨꯕꯨ ꯋꯥꯅꯤꯅ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯕꯅꯤꯅꯦ ꯃꯇꯝꯁꯦ ꯃꯇꯝ ꯑꯃ ꯑꯣꯏꯔꯕꯅꯤꯅꯦꯍꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯥꯒ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯅꯣꯏ ꯅꯃꯥꯅ ꯆꯥꯛ ꯉꯥꯏꯕꯗ ꯑꯩꯗꯤ ꯀꯌా ꯀꯨꯏꯅ ꯉꯥꯏꯔꯦ ꯀꯩꯗꯧꯗꯅ ꯂꯩꯔꯤꯕꯅꯣ ꯍꯥ ꯇꯣꯝꯄꯣꯛ ꯅꯪꯅ ꯂꯧꯗ ꯀꯩꯗꯧꯗꯅ ꯂꯩꯔꯤꯕ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯍꯥꯏꯔꯗꯤ ꯀꯣꯛ ꯀꯥꯔꯛꯄ ꯌꯥꯗꯕ꯭ꯔꯣ ꯍꯣ ꯂꯝꯕꯤꯗ ꯁꯅꯥꯅꯨꯒ ꯋꯥꯔꯤ ꯁꯥꯗꯅ ꯂꯩꯌꯦꯌꯦ ꯑꯦ ꯁꯅꯥꯅꯨ ꯍꯥꯏꯗꯤ ꯀꯅꯥ ꯏꯍꯦ ꯍꯟꯗꯛꯇ ꯂꯨꯍꯣꯡꯂꯛꯄꯤ ꯌꯥꯝ ꯀꯦꯕꯤꯗꯣ ꯑꯣ ꯃꯗꯨꯒꯤ ꯃꯧꯅꯥꯎꯗꯣ ꯃꯗꯨ ꯃꯩꯗꯥ ꯑꯃ ꯇꯧꯏꯀꯣ ꯃꯃꯥ ꯌꯥꯝ ꯊꯩꯀꯣ ꯃꯗꯨ ꯂꯣꯏꯅꯕꯗ ꯀꯌꯥ ꯂꯦꯝꯗꯧ ꯃꯥꯟꯗꯦ ꯑꯗꯨꯅꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯝꯂꯤꯕꯁꯦ ꯑꯣꯟꯁꯤꯟꯅꯔꯨꯅꯨ ꯍꯥꯏꯗꯅ ꯃꯋꯥꯗꯨꯅ ꯅꯣꯡꯉꯥꯜꯂꯦ ꯊꯛ ꯅꯨꯃꯤꯠ ꯇꯥꯔꯦ ꯊꯛ ꯇꯧꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯅ ꯁꯣꯝꯗ ꯃꯀꯦ ꯁꯦꯝꯗꯅ ꯆꯠꯂꯤ ꯌꯥꯔꯦ ꯇꯣꯛꯂꯁꯤ ꯅꯣꯏꯒꯤ ꯋꯥꯔꯤꯗꯣ ꯆꯥꯛ ꯆꯥꯅꯕ ꯇꯧꯁꯤꯁꯦ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯃꯣꯏ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯈꯨꯡꯒꯪꯒꯤ ꯆꯤꯛꯂꯕ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯃꯐꯝꯗꯨꯗ ꯂꯩꯕ ꯃꯤ ꯑꯌꯥꯝꯕ ꯃꯊꯃꯣꯏ ꯁꯦꯡꯏ ꯁꯨꯔꯒ ꯆꯥꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧ ꯑꯆꯨꯝꯕ ꯆꯠꯂꯤ ꯑꯣꯏꯗꯕ ꯉꯥꯡꯗꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯁꯍꯔꯒꯤ ꯅꯤꯜ ꯈꯣꯡꯕ ꯃꯔꯛꯇ ꯄꯥꯝꯖꯕꯤ ꯊꯥꯗꯣꯏ ꯃꯌꯨꯝꯗ ꯃꯀꯦ ꯁꯦꯝꯗꯨꯅ ꯀꯦꯅ ꯃꯧꯅ ꯂꯩꯕ ꯅꯨꯄꯤꯅꯤ ꯃꯃꯥꯅ ꯀꯦꯅ ꯌꯣꯛꯆꯕꯤ ꯊꯥꯗꯣꯏ ꯆꯥꯕꯇꯅꯤ ꯍꯩꯔꯤꯕ ꯊꯕꯛ ꯏꯪꯈꯥꯡ ꯀꯔꯤꯃꯠꯇ ꯍꯩꯇꯦ ꯑꯗꯨꯕꯨ ꯁꯛꯇꯁꯨꯗ ꯋꯥꯠꯇꯕꯤ ꯊꯥꯗꯣꯏ ꯈꯣꯏꯃꯨ ꯀꯌꯥꯒꯤ ꯃꯤꯇꯥꯐꯝ ꯑꯣꯏꯔꯤꯕꯅꯤ ꯃꯃꯥ ꯆꯥꯎꯕꯤꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯤꯕꯨ ꯍꯌꯦꯡ ꯅꯌꯨꯝ ꯄꯥꯜꯂꯒ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣꯕ ꯍꯥ ꯊꯕꯛ ꯍꯥꯏꯔ ꯀꯔꯤꯃꯠꯇ ꯍꯩꯇꯦ ꯅꯪꯅ ꯍꯦꯛ ꯍꯩꯔꯤꯕ ꯍꯥꯏꯕꯕꯨ ꯆꯥꯕꯒ ꯇꯨꯝꯕꯒ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯗꯤ ꯍꯌꯦꯡ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯗ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄ ꯇꯥꯕꯅꯤꯅꯦ ꯈꯣꯏꯃꯥꯁꯤꯅꯕ ꯃꯔꯣꯜ ꯑꯃ ꯑꯁꯤꯇ ꯍꯥꯏꯗꯨꯅ ꯂꯩꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯥꯁꯤꯡꯁꯤꯗꯤꯅꯦ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯁꯨꯡꯒꯦ ꯍꯥꯏꯔꯗꯤ ꯂꯥꯏꯈ꯭ꯔ ꯄꯣꯠꯅꯤ ꯑꯦ ꯀꯌꯥꯗꯅꯣꯅꯦ ꯁꯛꯇꯥꯁꯤꯒ ꯍꯥꯏ ꯅꯃꯥ ꯅꯄꯥ ꯆꯦꯟꯊꯒꯗꯕ ꯊꯕꯛ ꯇꯧꯒꯅꯨꯀꯣ ꯍꯌꯦꯡ ꯑꯁꯤꯕꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯥꯏꯅꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯅꯤ ꯏꯃꯥꯅ ꯍꯥꯏꯁꯦ ꯃꯨꯟꯅ ꯇꯥꯎ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥꯗ ꯅꯌꯨꯝ ꯄꯥꯟꯕꯗꯤ ꯌꯥꯔꯣꯏꯀꯣ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯥꯎꯁꯤꯟꯅꯗꯕ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯕꯗꯨꯗꯤ ꯂꯥꯏꯕꯛꯇ ꯇꯝꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯥꯎꯁꯤꯟꯅꯗꯕꯗꯨꯅꯤ ꯏꯃꯥꯅ ꯄꯥꯝꯂꯤꯕꯁꯦ ꯈꯪꯉꯕ꯭ꯔꯥ ꯏꯃꯥ ꯉꯥꯎꯁꯤꯟꯅꯗꯕ ꯅꯨꯄꯥ ꯍꯥꯏꯕ ꯇꯥꯔꯗꯤ ꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯐꯪꯉꯔꯣꯏ ꯁꯍꯔꯁꯤꯗ ꯂꯩꯔꯤꯕ ꯄꯥꯈꯪꯁꯤꯡꯁꯤꯗꯤꯅꯦ ꯉꯥꯎꯁꯤꯟꯅꯕ ꯉꯥꯛꯇꯅꯤ ꯑꯃ ꯑꯅꯤ ꯃꯉꯥꯏ ꯒ꯭ꯌꯥꯟ ꯇꯥꯒꯦꯅ ꯇꯥꯔꯕꯗ ꯑꯗꯨꯅ ꯑꯐꯕ ꯅꯨꯄꯥ ꯊꯤꯒꯦ ꯍꯥꯏꯔꯗꯤꯅꯦ ꯈꯨꯡꯒꯪꯗ ꯆꯠꯄ తాꯕ ꯈꯨꯡꯒꯪꯗ ꯂꯩꯕ ꯅꯨꯄꯥꯁꯤꯡꯗꯤ ꯉꯥꯎꯁꯤꯟꯅꯗꯦ ꯃꯁꯥꯅ ꯁꯨꯔꯒ ꯅꯣꯝꯂꯒ ꯆꯥꯖꯕ ꯆꯝꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯐꯪꯕ ꯃꯣꯏꯅ ꯌꯥꯝꯅ ꯍꯦꯜꯂꯤ ꯏꯆꯥꯗꯤ ꯌꯥꯝ ꯈꯪꯂꯝꯃꯤꯅ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯆꯠꯂꯒ ꯈꯪꯂꯛꯏꯕ ꯋꯥꯅꯣ ꯃꯤ ꯍꯥ ꯑꯩꯁꯨ ꯈꯪꯗꯦꯗ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯇꯥꯕꯅꯤ ꯏꯃꯥ ꯃꯤꯅ ꯍꯥꯏꯅꯔꯤꯁꯦ ꯆꯨꯝꯗꯣꯏꯅꯦ ꯁꯍꯔꯗ ꯂꯩꯕꯁꯤꯡꯗꯤ ꯁꯦꯜ ꯈꯔ ꯄꯥꯏꯅꯔꯕꯅꯤꯅ ꯉꯥꯎꯁꯤꯟꯅꯩ ꯑꯗꯨꯒ ꯈꯨꯡꯒꯪꯗ ꯂꯩꯕꯁꯤꯡꯗꯤ ꯑꯌꯥꯝꯕꯅ ꯁꯦꯜ ꯀꯌꯥ ꯄꯥꯏꯗꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯕꯅꯤꯅ ꯑꯗꯨꯒꯨꯝꯕꯗꯣ ꯀꯌꯥ ꯌꯥꯎꯗꯦ ꯌꯥꯎꯔꯕꯁꯨ ꯈꯔ ꯃꯉꯥꯏ ꯑꯗꯨꯅ ꯏꯃꯥ ꯑꯩꯗꯤ ꯈꯨꯡꯒꯪꯗ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯒꯅꯤ ꯆꯥꯎꯕꯤ ꯃꯆꯥꯒꯤ ꯋꯥ ꯇꯥꯕꯗ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯐꯅꯕ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪꯒꯤ ꯋꯥꯁꯦ ꯇꯥꯕꯗ
Nangna tawriba natawduga tumba hawgatkani haibasu khangde thabak inkhang ama tawgani haibasu khangde aduna kamaina migi thabak kankraba mafamduda nayum pangadawriba ha ho ima nupa afaba thigi hairadine khungangda chatlu hainaribase imadi kari mata tadra malene pangtak sutak tawba haiba ingadaba nupadine o khungangda lei hainiye o nangna pamlise pangtak sutak tawba nangna haibada yagadaba nupanine natra natrade aina tumba hawatringaida cha purakpa changakta thongba nupadune aina pamise hare hare loiredana tawrisidia madu yadeko adumaina ga tawradi bema imadi maise migi mamangdu utpa ngamloiko e imana pakhaliduna karige hai hui ngawradi huibu thi haiba leibaniko nangna mathong sadradi nama aise thagadawribanine asomna mama macha wari sarami nongmagi namit ni binona tompo ngasidi ima wa ama haige imana haidoribo wado aisu khangi hairan hai kaino ne masibo wadi haisu haidri aduga mana khangbana hana hekta hali khangi kedorge ima nupi gi natro kaigino imana nupi thiba yam pamisibo ha ima isai khoi ingna chingna lerise nungai trabase hai engmi gi masadu hek laklabadi masida mana adu tawre mana ada tawre haidana paina budo itale aduna sumaina sum lerise kedorge hai madu yadine tompo hayeng ai khoidi ahalo silakani sikhini aduga nang na tom ta mungai hauni nang su ahal oiraktaba yaroi oirakani adu daidi sagai se adu mutpa haido oigadori banine aduna nang nupi thidaba yadabanine nasin nanaw ani suba sunate na tom tani nang na nupi thidana saron thanamdrabadi kamai tongni ima angang mako yu olori kedorge haujiktine angang yam leirabane karimata waroni hai madu yade mi masa sagai sigi isu nataba yokpa ima pamde ko nangne munna khalu chahi haira phanyam yamlamlani matam charingai yumpal hobana khwaidagi phabani ko nangna apamba thigi haibra natraga imana thiyu haibra apamba ma hayu mina isa pigi haisina bo amuk toba khurak hangdrabani ko e kana no haisibo masa yon basu yawrbra haisibo thida masini hengang thorak pasima yon bana tini nangbo masa mama oizage sinidana nahakse is aise yam pamjawrba haisibo aphaba maramokpa mi haisidi adum pamnaba haibase masana tabanine adunara magi sananu haibi moduna ai ubu yadakhai tana wari sharido adugi oitare ha soire madu yadeko madugi maudo imani yengbada yam taw ngamdo mali yam naksinarunu haujikangi mausingse ngaklaba yam leirabaniko ima ise leisabi diladana mauna phawa ngaunara mali taningde hai masidi siran turan hengangladana asumna mama masa no uinai matamgi khongsati kaiba yadabanina asum chakhi tompok amadi thadoi khangnaba hauraklang bino tompokna sahar nupi ama khangnai haibagi pawse tabada asumna hairi imagi tompok nangna khangnariba nupido imadi pamde ko aikhoiga hingliba punsi mahingsiga moiga yam khenai ko hayeng mot chanaroi ko nupi thiba haisidine mot chanaba chaba sadaba laiminaba nongai do nupi thigadabani ima karigi punsi mahing khenadoino khenarabo sodum semdoklaga maraina hinajani kaino ihe mina aikhoibu khunggangda laibani haidana usitpiroi haibani ne adugi mahutta khoi swaisida apha nupi mayam lairisidi masidagi nangna apamba makhallo ima hairugi ima mi haibase ima sungai ai sungai haina poglakpa amatanti tamlaga hairakpa ngaktani ima masu tambiraga dum haijarakani kedorga nangi se sahar nupi do yam pambagi wani ne natra hayeng aidi thabak suba hainade haidana leithokhrabadi kamai toba adu oiragana mapam salu haisingaidana imagi bungo yum panba haibase irai laina khanganune ahal singna ture laingoidagi hena kupi hainaribani ne migi masa amabu hekta satlu haiba yaba hongna dene nupi bu sanat pokum chatlu hairaga chat phammu hairaga pham tawba yaba natte ne lawjikanda munna khangadabani ne aduna imana haisini thabak ama tawbada tahana tawba yade ya munna tungi mangi khalaga tawgadabani ko hoi ma aise angang natrabani
ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥꯅꯨꯅ ꯏꯅꯦ ꯇꯣꯝꯄꯣꯛ ꯂꯩꯕ꯭ꯔꯣ? ꯕꯤꯅꯣ ꯈꯪꯍꯧꯗꯅ ꯁꯅꯥꯅꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯁꯨꯝꯅ ꯈꯜꯂꯤ. ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯃꯧꯁꯤꯅ ꯑꯩꯒꯤ ꯏꯆꯥꯁꯤ ꯑꯃꯨꯛ ꯍꯪꯂꯤꯁꯤꯅ? ꯃꯁꯤ ꯀꯥ ꯑꯃ ꯍꯦꯟꯖꯤꯜꯂꯛꯏ. ꯏꯕꯦꯝꯃ ꯁꯅꯥꯅꯨ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯣꯝꯄꯣꯛ ꯍꯪꯂꯤꯁꯤꯕꯣ? ꯍꯥ, ꯀꯔꯤ ꯍꯥꯏꯒꯗꯕ ꯂꯩꯒꯦ? ꯏꯅꯦ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗ, ꯁꯨꯝ ꯍꯪꯕꯅꯤꯗ. ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯅꯃꯥꯟꯅꯕꯁꯨ ꯅꯠꯇꯦ, ꯅꯪꯅ ꯃꯧꯅꯤ, ꯑꯗꯨꯒ ꯃꯥꯅ ꯄꯥꯈꯪꯅꯤ. ꯀꯔꯤ ꯃꯔꯝꯒꯤ ꯍꯪꯂꯤꯕꯅꯣ ꯍꯥꯏꯕꯅꯤꯗ. ꯏꯅꯦꯒꯤꯗꯣ ꯑꯩꯕꯨ ꯂꯥꯟꯅ ꯈꯜꯂ ꯃꯥꯜꯂꯤ. ꯑꯩꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥꯗꯣ ꯉꯁꯥꯏꯗꯒꯤ ꯍꯜꯂꯛꯇ꯭ꯔꯦ, ꯑꯗꯨꯅ ꯎꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯒꯦꯅ ꯂꯥꯛꯄꯅꯤ. ꯑꯩꯁꯨꯀꯗꯥꯏꯗ ꯊꯤꯗꯣꯏꯅꯣ ꯈꯪꯗ꯭ꯔꯕ ꯑꯗꯨꯒꯤꯅꯤ. ꯑꯗꯨꯗꯤꯅꯦ ꯃꯥꯒ ꯇꯤꯟꯅꯕ ꯃꯤꯗ ꯍꯪꯒꯗꯕ. ꯇꯣꯝꯄꯣꯛꯇꯤ ꯃꯥꯒ ꯇꯤꯟꯅꯕꯁꯨ ꯅꯠꯇꯦ. ꯁꯅꯥꯅꯨ ꯆꯦꯞꯊ ꯌꯦꯡꯉꯤ ꯇꯣꯝꯄꯣꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯁꯨꯝꯅ ꯁꯣꯜꯂꯤ. ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯂꯩꯇꯕ ꯖꯥꯠꯂꯅꯦ. ꯉꯥꯛꯇꯪ ꯊꯣꯛꯂꯛꯑꯗꯤ ꯐꯗꯧꯕ. ꯑꯩꯁꯦ ꯃꯥ ꯌꯦꯡꯕꯗ ꯉꯛꯂꯤꯁꯤ ꯅꯥꯔꯦꯕ. ꯀꯩꯅꯣ ꯁꯅꯥꯅꯨ ꯅꯪꯅ ꯆꯦꯞꯊ ꯌꯦꯡꯉꯤꯗꯨꯕꯣ? ꯏꯅꯦ ꯀꯩꯁꯨ ꯅꯠꯇꯦꯗ. ꯑꯩꯈꯣꯏ ꯅꯨꯄꯥꯗꯣ ꯌꯦꯅꯈꯥ ꯂꯨꯈꯥꯗꯒ ꯉꯥꯎꯗꯅ ꯇꯨꯔꯤ ꯖꯥꯠꯂ ꯍꯥꯏꯗꯅ ꯌꯦꯡꯕꯅꯤꯗ. ꯂꯩꯔꯝꯂꯣꯏ. ꯅꯣꯡꯃꯇ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯥꯛꯇꯕ ꯃꯤꯗꯨꯕꯨ ꯅꯪꯅ ꯊꯤꯔꯛꯂꯤꯁꯤꯕꯨ. ꯐꯔꯦ ꯏꯅꯦ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ. ꯇꯣꯝꯄꯣꯛꯇꯣ ꯊꯣꯛꯂꯛꯑꯗꯤ ꯐꯗꯧꯅꯤ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯅꯨ ꯆꯠꯈ꯭ꯔꯦ, ꯇꯨꯡ ꯍꯟꯗꯅ ꯌꯦꯡꯂꯒ. ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ, ꯃꯁꯤꯒꯤ ꯃꯧꯅꯥꯎꯁꯤ ꯀꯥꯝ ꯍꯦꯟꯖꯤꯜꯂꯛꯏ. ꯑꯩꯅ ꯇꯥꯊꯤ ꯍꯥꯏꯔꯛꯎ ꯍꯥꯏꯗꯅ ꯍꯧꯔꯤ ꯃꯥꯒꯤꯁꯤ. ꯏꯃꯥ, ꯀꯅꯥꯅꯣ ꯂꯥꯛꯏꯗꯨꯕꯣ? ꯍꯥꯏ, ꯅꯪꯒꯤ ꯁꯅꯥꯅꯨ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯃꯥꯏ ꯂꯣꯡꯕꯤꯗꯣ, ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯃꯥꯒꯤ ꯅꯨꯄꯥ ꯊꯤꯕ ꯂꯥꯛꯏꯅꯦꯌꯦ. ꯍꯥ, ꯀꯔꯤꯒꯤ ꯃꯥꯗꯤ ꯁꯤꯗ ꯊꯤꯕ ꯂꯥꯛꯏꯕ? ꯃꯥꯒꯤ ꯅꯨꯄꯥꯗꯨꯕꯨ ꯅꯣꯡꯃꯇ ꯑꯩꯈꯣꯏ ꯈꯤꯖ ꯂꯥꯛꯇꯦꯗ. ꯑꯗꯨꯅꯦ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯁꯨ. ꯃꯔꯝ ꯆꯥꯗꯦ ꯍꯥꯏꯕ ꯃꯥꯅ ꯂꯥꯛꯏꯁꯦ. ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯅꯪꯅꯦ ꯌꯥꯝ ꯊꯨꯅ ꯂꯨꯍꯣꯡꯗꯕ ꯌꯥꯗ꯭ꯔꯦ. ꯃꯁꯤꯒꯤ ꯃꯧꯁꯦ ꯏꯀꯥꯏꯕꯅ ꯃꯔꯣꯜ ꯑꯃ ꯈꯪꯗ꯭ꯔꯤꯕ. ꯏꯃꯥꯅꯦ ꯌꯥꯝ ꯄꯥꯈꯠꯂꯤꯀꯣ. ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯨ? ꯁꯅꯥꯅꯨ ꯂꯥꯛꯑꯒ ꯊꯨꯅ ꯂꯨꯍꯣꯡꯁꯦ ꯍꯥꯏꯁꯤꯕꯨ ꯑꯃꯨꯛ ꯂꯥꯛꯄꯗ ꯂꯨꯍꯣꯡꯁꯦ ꯍꯥꯏꯁꯤꯅꯗꯤ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯀ ꯂꯥꯛꯑꯗꯤ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯖꯥꯠꯅꯣ? ꯍꯥꯏ, ꯋꯥꯊꯤ ꯉꯥꯡꯒꯅꯨꯀꯣ. ꯅꯪ ꯑꯩꯅ ꯍꯥꯏꯁꯤꯗ ꯂꯧ. ꯑꯁꯨꯝꯅ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯇꯣꯝꯄꯣꯛ ꯊꯥꯗꯣꯏꯕꯨ ꯄꯨꯗꯨꯅ ꯂꯥꯛꯏ. ꯑꯩꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗ ꯂꯧꯗꯅꯕ ꯍꯥꯏꯗꯅ ꯐꯅ ꯀꯟꯅ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦꯗꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ. ꯊꯕꯛ ꯏꯪꯈꯥꯡ ꯀꯔꯤꯃꯠꯇꯁꯨ ꯍꯩꯔꯝꯗꯧ ꯃꯥꯟꯗꯦꯅꯦ. ꯁꯍꯔ ꯅꯤꯉꯣꯜꯅꯤꯅ ꯍꯌꯦꯡ ꯇꯨꯝꯕꯒ ꯆꯥꯕꯒ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯗꯤ ꯇꯣꯛꯂꯦꯅꯤ ꯇꯧꯔꯤꯁꯦ. ꯊꯥꯗꯣꯏ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯊꯤꯟꯈ꯭ꯔꯦ. ꯆꯥꯎꯕꯤꯅ ꯍꯥꯏꯔꯛꯏ. ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯊꯥꯗꯣꯏ, ꯅꯨꯄꯥ ꯃꯌꯨꯝꯗꯨꯗꯤ ꯀꯃꯥꯏ ꯇꯧꯏ? ꯍꯥ, ꯅꯪꯅ ꯍꯦꯛ ꯄꯥꯝꯖꯕꯗꯨ ꯊꯣꯛꯂꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥ, ꯃꯣꯏ ꯑꯗꯨꯋꯥꯏꯗꯣ ꯂꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ. ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯂꯝ ꯑꯃꯅꯤ. ꯍꯥꯏ, ꯑꯩꯅ ꯍꯪꯕꯗꯤ ꯃꯣꯏ ꯏꯃꯨꯡꯒꯤ ꯋꯥꯅꯤꯅꯦ. ꯃꯆꯤꯟ ꯃꯅꯥꯎ ꯀꯌꯥ ꯁꯨꯏ ꯍꯥꯏꯒꯦ? ꯌꯨꯝꯂꯩ ꯀꯔꯤꯅ ꯀꯃꯥꯏ ꯇꯧꯕ? ꯏꯃꯥ, ꯃꯆꯤꯟ ꯃꯅꯥꯎ 2 ꯁꯨꯗꯤ ꯃꯇꯣꯝꯇꯅꯤ ꯍꯥꯏꯌꯦ. ꯃꯃꯥ ꯃꯄꯥ ꯁꯨꯅ ꯂꯩꯔꯤ. ꯂꯩꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤ. ꯅꯪꯅ ꯍꯦꯛ ꯄꯥꯝꯖꯕꯗꯨ ꯊꯣꯛꯂꯦꯅꯤ ꯑꯗꯨꯗꯤ. ꯍꯥ, ꯅꯇꯣꯝꯇ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯟꯕ ꯌꯥꯔꯅꯤ ꯅꯠꯇ꯭ꯔꯥ? ꯑꯗꯣ ꯏꯃꯥ, ꯃꯣꯏ ꯏꯃꯨꯡꯗꯣ ꯊꯕꯛꯇꯤ ꯌꯥꯝ ꯀꯜꯂꯤ ꯍꯥꯏꯅꯩꯌꯦ. ꯑꯗꯨꯅꯤ ꯏꯃꯥꯅ ꯍꯥꯏꯗ꯭ꯔꯣ, ꯈꯨꯡꯒꯪꯗ ꯂꯩꯕ ꯃꯤꯁꯤꯡꯗꯤ ꯊꯕꯛ ꯌꯥꯝ ꯀꯟꯕꯅꯤ ꯍꯥꯏꯗꯅ. ꯍꯌꯦꯡ ꯅꯪꯁꯨ ꯂꯧ ꯁꯨꯕ ꯌꯥꯎꯕ ꯇꯥꯔꯦꯅꯦꯀꯣ. ꯀꯥꯏꯗꯅꯣꯗ ꯏꯃꯥ, ꯑꯩꯅ ꯂꯧꯒꯨꯝꯕ ꯀꯥꯏꯅ ꯁꯨꯡꯉꯝ ꯍꯤꯡꯉꯝꯂꯣꯏ ꯍꯥꯏꯁꯤꯅꯤ. ꯃꯥ ꯃꯔꯥꯏ ꯀꯨꯝꯖꯅꯤ ꯀꯩꯅꯣ. ꯅꯨꯡꯉꯥꯏꯗꯧꯔꯤ. ꯏꯆꯥꯒꯤ ꯀꯨꯝꯍꯩꯁꯦ ꯌꯦꯡꯕ ꯇꯥꯔꯦꯗꯅ. ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯇꯣꯝꯄꯣꯛꯀ ꯂꯨꯍꯣꯡꯂꯝꯃꯤ. ꯊꯥꯗꯣꯏ ꯁꯨꯝ ꯈꯟꯕꯗ ꯊꯦꯡꯅꯒꯗꯧꯔꯤꯕ ꯂꯥꯟꯁꯤ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ. ꯂꯨꯍꯣꯡꯕꯒꯤ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛꯅꯤ. ꯊꯥꯗꯣꯏ ꯃꯧ ꯑꯅꯧꯕꯤꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔ ꯃꯥꯜꯂꯤ. ꯇꯨꯝꯕ ꯍꯧꯒꯠꯂꯝꯗꯦ. ꯕꯤꯅꯣꯅ ꯃꯥꯡꯒꯣꯜꯗ ꯂꯤꯞꯉꯥꯡ ꯉꯥꯡꯂꯤ. ꯑꯩꯅ ꯍꯥꯏꯕꯗꯨꯅꯦꯕ, ꯑꯣꯏꯔꯣꯏ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯒꯠꯇꯦ ꯍꯥꯏꯕ. ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ ꯃꯤꯅ ꯁꯨꯃꯥꯡꯁꯤꯗ ꯇꯤꯜꯂꯒꯗꯕ. ꯃꯤ ꯂꯥꯛꯑꯒ ꯑꯩꯕꯨ ꯏꯀꯥꯏꯕꯅ ꯁꯤꯔꯅꯤ ꯍꯥꯏꯕꯅꯦ ꯃꯤ. ꯍꯥꯏ ꯇꯣꯝꯄꯣꯛ! ꯀꯩꯅꯣ ꯏꯃꯥ? ꯅꯍꯥꯟꯈꯩ ꯇꯥꯗꯕ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯏꯗꯨꯕꯣ? ꯍꯥꯏ, ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯦ? ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯀꯔꯥꯏ ꯌꯧꯈ꯭ꯔꯦ? ꯍꯥ, ꯃꯁꯤ ꯅꯣꯏ ꯈꯪꯗꯕ꯭ꯔꯣ? ꯉꯔꯥꯡꯇ ꯉꯥꯏꯔꯤ ꯂꯨꯍꯣꯡꯕ, ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯒꯠꯇꯅ ꯂꯩꯔꯤꯁꯤꯅ ꯀꯔꯤꯒꯤ? ꯇꯧꯒꯗꯕ ꯃꯊꯧ ꯇꯧꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ. ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯤ ꯃꯤ ꯂꯥꯛꯀꯗꯕ. ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯁꯍꯔ ꯅꯨꯄꯤ ꯄꯥꯝꯂꯨꯅꯨ, ꯑꯣꯏꯔꯣꯏ ꯍꯥꯏꯗꯅ. ꯁ꯭ꯋꯥꯏꯗ ꯅꯨꯄꯤ ꯑꯐ ꯑꯐꯕ ꯂꯩꯔꯤꯁꯤ ꯂꯧ ꯍꯥꯏꯔꯦꯗꯅ. ꯂꯣꯏꯔꯦ, ꯑꯁꯤꯕꯨ ꯃꯧ ꯑꯅꯧꯕꯤꯅꯦꯌꯦ. ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯃꯨꯡꯗ ꯂꯩꯔꯤꯌꯦ. ꯑꯁ ꯏꯃꯥ, ꯅꯪꯁꯤꯗꯤ ꯃꯤ ꯂꯣꯏ ꯇꯥꯔꯝꯃꯅꯤ ꯀꯩꯅꯣꯅꯦ. ꯑꯗꯨ ꯍꯧꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯑꯩ ꯍꯧꯗꯣꯛꯂꯨꯒꯦꯁꯤ. ꯑꯩꯗꯤ ꯉꯁꯥꯏꯅ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯄꯣꯛ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯕꯤꯅꯣꯅ ꯃꯈꯥ ꯇꯥꯍꯧꯏ. ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯀꯣ ꯃꯁꯦ. ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯑꯙꯥ ꯃꯣꯔꯥ ꯆꯨꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯤꯌꯦ.
ꯐꯔꯣꯏꯌꯦ ꯐꯔꯣꯏꯌꯦꯕ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯂꯧꯗꯕ ꯃꯆꯥꯅꯕꯨ ꯀꯔꯤ ꯐꯔꯨꯗꯣꯏꯅꯣ ꯍꯩ ꯊꯥꯗꯣꯏ ꯊꯥꯗꯣꯏ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯃꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥ ꯍꯧꯒꯠꯂꯣ ꯃꯇꯝ ꯑꯃ ꯆꯥꯗ꯭ꯔꯦꯕ ꯊꯥꯗꯣꯏ ꯃꯤꯀꯞ ꯁꯠ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤꯅꯦ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯅꯔꯅꯤ ꯅꯠꯇꯦ ꯅꯪ ꯃꯧ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕꯣ ꯍꯥ ꯁꯤꯁꯤ ꯅꯣꯏ ꯅꯌꯨꯝꯗ ꯅꯠꯇꯦ ꯑꯩꯈꯣꯏ ꯌꯨꯝꯅꯤ ꯑꯩꯈꯣꯏ ꯌꯨꯝꯅꯤꯀꯣ ꯃꯁꯦ ꯊꯥꯗꯣꯏ ꯐꯠ ꯂꯥꯎꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯍꯣꯏꯅꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯇꯨꯝꯂꯨꯕꯅꯤꯅꯦ ꯑꯩꯁꯦ ꯃꯧ ꯑꯅꯧꯕꯤ ꯍꯥꯏꯗꯨꯅꯤꯀꯣ ꯅꯠꯇꯦ ꯅꯨꯄꯥ ꯅꯪꯁꯨ ꯉꯁꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯍꯥ ꯑꯩꯗꯤ ꯄꯨꯡꯀꯥꯎ ꯀꯥꯎꯔꯦꯗꯅ ꯊꯥꯗꯣꯏ ꯄꯔꯞ ꯆꯦꯟꯊꯣꯛꯇꯨꯅ ꯏꯔꯨ ꯃꯥꯏꯊꯖꯅꯕ ꯍꯣꯠꯅꯈꯤ ꯇꯣꯝꯄꯣꯛꯅ ꯁꯣꯜꯍꯧꯏ ꯊꯣꯛꯄꯒꯤ ꯅꯨꯄꯤ ꯍꯥꯏꯗꯨꯅꯤ ꯇꯧꯔꯤꯁꯤ ꯂꯣꯏꯔꯦꯅꯦ ꯃꯁꯥꯅ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯀꯥꯎꯋꯦ ꯍꯥꯏꯁꯤꯅꯤꯅꯦ ꯑꯁꯤꯗꯕꯨ ꯀꯔꯤ ꯍꯥꯏꯔꯤꯗꯨꯅꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯂꯨꯍꯣꯡꯕꯗ ꯂꯥꯛꯍꯧꯗꯕ ꯃꯤ ꯀꯌꯥ ꯑꯃ ꯑꯌꯨꯛꯇ ꯄꯣꯠꯄꯥꯡ ꯄꯤꯕ ꯂꯥꯛꯅꯩ ꯁꯣꯝꯗꯅ ꯊꯥꯗꯣꯏ ꯍꯧꯖꯤꯛꯇ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯇꯧꯔꯤ ꯊꯥꯗꯣꯏ ꯑꯁꯨꯝꯅ ꯁꯣꯟꯖꯩ ꯑꯁ ꯃꯧ ꯑꯣꯏꯕꯒꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗꯀꯣ ꯇꯧꯔꯤꯁꯦ ꯑꯌꯨꯛꯁꯤꯗ ꯏꯔꯨꯒ ꯂꯨꯖꯗꯅ ꯌꯨꯝꯗꯗꯤ ꯏꯔꯨꯒꯁꯦ ꯀꯩꯗꯧꯉꯩ ꯂꯨꯈꯤꯕꯅꯣ ꯈꯪꯕ ꯅꯠꯇꯦꯕ ꯇꯨꯝꯕꯁꯨ ꯄꯦꯟꯅ ꯇꯨꯝꯕ ꯑꯗꯨꯒ ꯁꯤꯗꯅ ꯇꯨꯝꯕ ꯍꯧꯒꯠꯇꯦꯒ ꯇꯧꯗꯅ ꯑꯁꯨꯝꯅ ꯁꯣꯟꯅ ꯊꯥꯗꯣꯏ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯔꯝꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯃꯌꯥꯝꯒꯤ ꯆꯥ ꯂꯣꯟꯅꯕ ꯍꯥꯏꯗꯅ ꯇꯧꯗꯨꯅ ꯂꯩ ꯁꯣꯝꯗꯅ ꯕꯤꯅꯣꯅ ꯂꯥꯛꯏꯕ ꯃꯌꯥꯝꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯃꯧꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯗ꯭ꯔꯤꯁꯤꯕꯣ ꯅꯨꯃꯤꯠꯇꯤ ꯆꯞ ꯌꯨꯡꯈ꯭ꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯂꯥꯛꯏꯁꯤꯒꯤ ꯆꯥꯒꯁꯨ ꯄꯨꯊꯣꯔꯛꯇꯦꯅꯦ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯨ ꯍꯦꯛꯇ ꯂꯥꯎꯔꯗ꯭ꯔꯅꯦ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯐꯖꯗꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤꯁꯦ ꯃꯁꯤꯗꯤ ꯏꯃꯨꯡꯗ ꯆꯪꯂꯒ ꯍꯥꯏꯔꯨꯕꯅ ꯐꯔꯅꯤꯗ ꯕꯤꯅꯣ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯊꯥꯗꯣꯏꯅ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯏꯒꯤ ꯊꯥꯎꯃꯩ ꯊꯥꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯆꯥꯛꯈꯨꯝꯁꯤꯗꯅ ꯀꯩꯗꯧꯔꯤꯕ ꯅꯪꯕꯨ ꯃꯇꯝ ꯈꯪꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯤ ꯏꯃꯥ ꯑꯩ ꯆꯥ ꯂꯣꯜꯂꯤꯌꯦ ꯀꯔꯤ ꯂꯥꯏꯒꯤꯁꯦ ꯍꯥꯟꯅ ꯇꯧꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯆꯥ ꯂꯣꯜꯂꯤꯕ ꯃꯤꯅ ꯁꯨꯃꯥꯡꯁꯤ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯏꯒꯤ ꯗꯨꯛ ꯊꯥꯗꯦ ꯑꯩꯗꯤ ꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ ꯏꯃꯥ ꯍꯣꯔꯦꯟ ꯃꯌꯥꯝ ꯍꯟꯈ꯭ꯔꯒ ꯑꯣꯏꯅ ꯊꯥꯔꯒꯦ ꯑꯩ ꯀꯥꯎꯔꯨꯕꯅꯦ ꯀꯔꯤꯕ ꯃꯌꯥꯝ ꯍꯟꯈ꯭ꯔꯀꯥꯟꯗ ꯊꯥꯔꯒꯦꯕ ꯍꯔꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯗꯦꯀꯣ ꯄꯦꯜꯂꯦ ꯅꯪꯒꯤ ꯊꯕꯛꯁꯤꯗꯤꯅꯦ ꯄꯦꯜꯂꯦ ꯆꯠꯂꯣ ꯑꯃꯨꯛꯇ ꯍꯥꯟꯅ ꯇꯧꯔꯨꯈꯣ ꯆꯠꯂꯣ ꯊꯕꯛꯇꯣ ꯊꯥꯗꯣꯏ ꯊꯣꯛꯂꯛꯏ ꯁꯨꯃꯥꯡꯗ ꯂꯥꯏꯗꯨꯛ ꯊꯥꯅꯕ ꯍꯣꯠꯅꯔꯛꯏ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯅ ꯃꯨꯔꯨꯝ ꯁꯣꯟꯅꯔꯛꯏ ꯅꯨꯄꯤ ꯑꯃꯅ ꯇꯞꯅ ꯌꯦꯡꯉꯨꯅꯦꯍꯦ ꯑꯁꯤꯕꯣ ꯉꯔꯥꯡꯇ ꯂꯨꯍꯣꯡꯂꯤꯕ ꯃꯧꯅꯤ ꯉꯁꯥꯏꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯅ ꯍꯧꯖꯤꯛꯇ ꯅꯨꯃꯤꯠ ꯌꯨꯡꯂꯀꯥꯟꯁꯤ ꯇꯧꯖ ꯁꯥꯔꯤꯁꯤ ꯑꯣꯏꯔꯣꯏꯗꯕ ꯃꯧꯅꯤꯗ ꯃꯁꯤ ꯂꯨꯍꯣꯡꯕꯇ ꯉꯥꯏꯔꯤ ꯇꯟꯕ ꯍꯧꯔꯕꯅꯤꯅꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣ ꯁꯤꯅꯦ ꯁꯍꯔ ꯅꯨꯄꯤ ꯄꯥꯝꯂꯗꯤ ꯃꯣꯏꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗꯅ ꯊꯕꯛ ꯀꯟꯅꯕꯅꯤꯅ ꯇꯨꯝꯕꯒ ꯁꯪꯅꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯁꯤꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯉꯔꯥꯡꯇꯅꯤ ꯍꯥꯏꯕ ꯂꯨꯍꯣꯡꯂꯤꯕ ꯏꯆꯦ ꯕꯤꯅꯣꯗꯣ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯏꯃꯨꯡ ꯆꯪꯈꯤꯕꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤꯅꯤꯁꯦ ꯊꯥꯗꯣꯏ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯣ ꯃꯅꯥꯀꯣꯡꯅ ꯇꯥꯏ ꯑꯁꯨꯝꯅ ꯈꯜꯂꯤ ꯀꯔꯤꯅꯣ ꯃꯣꯏꯅ ꯉꯥꯡꯅꯔꯤ ꯃꯌꯥꯝꯁꯤꯕꯣ ꯃꯤꯋꯥ ꯉꯥꯡꯅꯕ ꯂꯥꯛꯏꯕ꯭ꯔꯣ ꯃꯣꯏꯒꯤꯁꯤꯕꯣ ꯃꯣꯏꯁꯦ ꯆꯥꯒ ꯑꯃꯠꯇ ꯄꯤꯊꯣꯛꯏꯀꯣ ꯈꯪꯅꯤ ꯅꯣꯏ ꯊꯥꯗꯣꯏ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯅꯨꯄꯥ ꯏꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯍꯥ ꯃꯁꯤꯁꯦ ꯁꯨꯛꯂꯦꯞ ꯂꯦꯞꯇꯦ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯦ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯀꯩꯅꯣ ꯑꯩ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯅ ꯉꯥꯡꯗꯅ ꯂꯩꯔꯦꯕ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯑꯗꯨꯒ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯁꯨ ꯀꯩꯗꯧꯕ ꯂꯥꯛꯏꯕꯅꯣ ꯃꯤꯋꯥ ꯉꯥꯡꯅꯕ ꯂꯥꯛꯏꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯁꯛꯇꯥꯁꯤꯡꯁꯤꯒ ꯌꯥꯔꯦ ꯅꯨꯄꯤ ꯅꯆꯤꯟꯗꯣ ꯈꯔ ꯂꯦꯞꯄꯨ ꯅꯪꯁꯤ ꯃꯧ ꯑꯅꯧꯕꯤꯅꯤ ꯈꯔꯁꯨ ꯂꯦꯝꯕ ꯇꯝꯃꯨꯀꯣ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯀꯩꯅꯣ ꯃꯧ ꯑꯅꯧꯕꯤꯗꯤ ꯋꯥ ꯉꯥꯡꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯑꯗꯨꯗꯤ ꯃꯧ ꯑꯅꯧꯕꯤꯗꯤ ꯆꯤꯟꯁꯦ ꯄꯨꯟꯁꯤꯜꯂꯒ ꯂꯩꯕ ꯇꯥꯔꯦ ꯏꯍꯦ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯀꯣꯟꯅ ꯉꯥꯡꯅꯁꯤ ꯍꯥꯏꯕꯅꯤꯅꯦ ꯕꯤꯅꯣꯅ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯏ ꯍꯣ ꯃꯧ ꯅꯪꯒꯤ ꯆꯥꯗꯨꯕꯨ ꯀꯥꯗ꯭ꯔꯤꯕ꯭ꯔꯣ ꯍꯥ ꯃꯌꯥꯝꯁꯤ ꯆꯥ ꯈꯤꯇꯗꯤ ꯄꯤꯊꯛꯈꯤꯁꯤ ꯀꯩꯗꯧꯔꯒꯦ ꯊꯥꯗꯣꯏ ꯏꯄꯥ ꯄꯥꯈꯠꯅ ꯍꯩꯃꯥ ꯑꯩꯁꯤ ꯆꯥ ꯂꯣꯜꯂꯝꯕꯅꯤꯅꯦ ꯏꯀꯥꯎ ꯀꯥꯎꯏꯅꯦ ꯂꯣꯏꯅ ꯀꯪꯗꯅ ꯂꯩꯔꯝꯕ ꯇꯥꯔꯦꯅ ꯇꯧꯔꯤꯁꯦ ꯅꯣꯏ ꯅꯃꯥꯁꯤꯅ ꯉꯥꯡꯃꯟꯗꯅꯅꯦ ꯑꯩꯁꯦ ꯀꯣꯛꯁꯤ ꯆꯥꯛꯂꯕꯅꯦꯕ ꯊꯥꯗꯣꯏ ꯄꯔꯞ ꯆꯦꯟꯁꯤꯟꯈꯤ ꯆꯥꯛꯈꯨꯝꯗ ꯑꯗꯨꯒ ꯆꯥꯗꯨ ꯄꯨꯔꯒ ꯊꯣꯛꯂꯛꯏ ꯕꯤꯅꯣ ꯃꯤꯒꯤ ꯃꯃꯥꯡꯗꯗꯤ ꯆꯩꯔꯨꯕ ꯌꯥꯗꯕꯅꯤꯅ ꯇꯞꯅ ꯂꯥꯛꯑꯣ ꯃꯌꯥꯝꯁꯦ ꯋꯥꯅꯔꯕꯅꯤ ꯇꯧꯔꯤꯁꯤ ꯄꯤꯌꯨ ꯆꯥꯗꯣ ꯊꯥꯗꯣꯏ ꯆꯥꯗꯣ ꯃꯊꯪ ꯁꯨꯝ ꯄꯤꯔꯛꯄꯗ ꯉꯁꯥꯏ ꯃꯥꯒꯤ ꯃꯔꯝꯗ ꯉꯥꯡꯅꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯄꯥ ꯍꯦꯛ ꯌꯧꯔꯛꯄꯗꯨꯗ ꯋꯥꯈꯜꯗ ꯈꯜꯂꯛꯏ ꯃꯣꯏꯁꯤ ꯅꯠꯇ꯭ꯔꯥ ꯑꯩꯕꯨ ꯉꯥꯡꯅꯈꯤꯕꯁꯤꯡꯗꯣ ꯃꯣꯏꯁꯤꯡꯁꯦ ꯆꯥ ꯄꯤꯊꯛꯈꯤꯁꯤꯔꯅꯦ ꯑꯩꯕꯣ ꯑꯁ ꯄꯤꯊꯔꯣꯏꯗ ꯑꯁꯤ ꯈꯜꯂꯗꯨꯅ ꯆꯥꯗꯣ ꯄꯤꯔꯝꯗꯅ ꯀꯥꯜꯂꯒ ꯆꯠꯂꯤ ꯃꯗꯨ ꯎꯕꯗ ꯕꯤꯅꯣꯅ ꯍꯥꯏ ꯀꯩꯅꯣꯅꯦꯍꯦ ꯆꯥ ꯄꯤꯔꯝꯗꯅ ꯆꯠꯂꯤꯗꯨꯕꯨ ꯄꯤꯔꯝꯃꯨꯅꯦ ꯊꯥꯗꯣꯏ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯆꯥꯗꯣ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯆꯪꯈ꯭ꯔꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯏꯃꯧꯁꯤ ꯏꯉꯥꯎ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯕꯁꯤꯗ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ
Binod Hadoina Taliba Kutandu Ubada Masadu Sauning Manalori. Nongma nongma haukhibana namit phanayamna haujinkri nongma binona. Tompo nangi nupi sahar ningol sina tawrise karino. Ha thabak ama suni su khangde tumba haira hagot kani khangde. Kedana ta leirisibu karigino haibani. Keraga asum lenba yaradro. Lau kumi yaw haiba yade hainadi nati. Karino ba mana tawrisibu. Aina haidro. Sahar ningol pamde haidana. Oiroi haiba natro. Nang na sahar ningol yam pam kidai ni ha. Natu se lau da puthawo. Lau suri to yaholo. Ima aisu haibani ni. Mana ngamdana hekta lehobu. Sidabu kari haidu noibo. Hairugana aidi lau sugi lakuna te hekta haibo. Madu hairaga nang na tadana leiriba. Ha. Tabak sudadi madi yum sida kaidodana legadoriba. Ha. Tabak sudadi laina thadarak laga sagadro. Taning deko. Nang sunatu sina ngamma maline natro. Nang boy na nupi thiyali sibu nupi na ngamna bro. Ima adumaina gadi hairakanda. Ay nupi na gaisu ngamdeda. Hekta phuba haido nungaiti tawbanida. Imagi tongpo. Khungangda leiriba ikhoigi punsi mahinga. Saharda leiba moigi punsi mahinga ne khara khetnabaniko. Adunani imana hairibado. Aina sum tabada nangi nupi se. Mayumdasu thabak amatta suba haiti. Chabaga tumbaga tawdana lei haina tai. Cha ising thongbaga su amatta haiti haine. Mase mama mana phajana tambigadabani. Adubu madi tambiraktra malene. Thadoi thoglei aduga imana ngasaidagi nganglibado aisu tai. Ima ipa palagadi wa ngangbiganu. Karino ni haisibo. Aina na mana papa lisinang napalhanba natro. Nang na maram moklaga bo aina kari hairuni haige. Ima aina yumpa leise thabak suge haiduna lakpa nate. Nunga aina lege haiduna lakpagi wani. Yumdasu aise yam nunga aina leirakhraba. Ipamgi imana haibado chapek chana thoi. Khungang na yumpa luno thabak yam subani haiduna. Aduk yamna tanba nang na karigi khungang sida na yumpa lakliba. Ha. Aikhoi ni hingliba punsi asidi thabak na punsi ni khanglabra. Mafam sida leigi hairabadi thabak suba tabani yengu nangumba. Namanabi kaya na labagta kumdana thabak sunarise. Namitu uba natro. Mina sui haidana aisu su hairo. Imana haise. Aidine sungam hengamloy. Sungamloy haiseni. Aikhoi ada leibadi nungai kre. Thabak manam ta sudana leibado. Yam khetnei haiseni. Oh, nangi sidi thabak suba sungam ngamaroi sini ne. Adu oiradi nangi yam nungai leiba yumduda oina leiro. Aduna pharani. Karino imana ibu hekta talisibo. Aisi imana loba nati nasano pana lobani. Hai tompo, hai si taraba natra. Kai kino nang natumina leidubo. Adhamora nasinda khumun he. Pakhang ariba na nupi thirak pasidi nupi na hehek ngamna boire. Ima, nupi na ngamba adhamora haido. Hairakanu habane. Hai dadi kaino. Ha. Nang bunga saidagi natu asina ngangiba mayam si karibu khungge. Tumina tadana leiba natro. Siyari si matuos. Mina hainadababu kari haidunu. Matungda sunabai hairagisi. Kaino khangde mina taraga khatnaboi ningani. Thadoi nangsu sangoi mungda. Mama, yariba nangsu. Ngangbado khara lepo kaidorage. Mina suroi haidana masina thongna hairidana. Adadabu kari amu haige habano. Yam nganglaga nangbo manem phati hairoidro. Haige esu haise sanu kaino. Sibu sum yengdana lairasi hairo. Megi masa mamausina sunariba singse mamina uramloye. Imungdagi mapan thoktrabanina. Kananabu nong ama nganbadagi numit taba phawba imungsida kekibasina adunadi kanana kari tawri haiba kamaina khangni thadoi tongpo imungda changkhre bino matom ta ngangdana lehore imung hek yorapaga thadoina nupa aidi no ima sem haina debo kari na mina thabak suba haina de haimakta da som hanjana jangang isi kari gino haibanida nupi nangsune nasinda khura kanmankre nupi haisidi yum paluba jaga dugi matung ina leiba hingba tabani nang sahar ningol oirasu khungang sida leirabanina mafam sigi punsi mahing chatnabi induna leiba tabani nang na tumba haira hagokani khangde aduga thengkai hagolaga mu thabak mana amti yaudabida adum khara tum tawduna leiradi nganglakpa tabani nang na leishari kanda nayumda torokpada haujik ma woira kansida tawgi haidadi yaroine punsi mahingdo khara hongba tabani ai ngamoi aina nangonda leiraglisibu lau sunabra ha aidi ngauksina dabanu pa thirakpada nangonda tabagi wani Aikhoi adadi ngausinaba nupa ngakta ngaide haidana noi khungangsida ngausinaba nupa thirakpagi wani thabak suge haidana yumpalakpasu natana tompo hairakliba wadu tabada angakpa phawi kairang haidubo ha aibu nungsidana aigi seba tawgi haidana lakpa nataba
ꯉꯥꯎꯁꯤꯟꯅꯗꯕ ꯅꯨꯄꯥ ꯊꯤꯔꯛꯄꯗ ꯑꯩꯉꯣꯟꯗ ꯇꯥꯕꯅꯦꯕ ꯇꯥ ꯇꯣꯝꯄꯣꯛ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥꯗ ꯂꯩꯔꯒ ꯉꯟꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯍꯧꯗꯧ ꯁꯔꯨꯛꯄꯨꯗꯤ ꯍꯥꯏꯗꯅ ꯅꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯉꯥꯎꯁꯤꯟꯅꯗꯕ ꯅꯨꯄꯥ ꯊꯤꯔꯛꯄꯗ ꯅꯪꯒ ꯑꯩꯒ ꯈꯪꯅꯈꯤꯕꯅꯤ ꯅꯣꯏꯅ ꯊꯕꯛ ꯁꯨꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯔꯒꯗꯤ ꯑꯩ ꯌꯨꯝꯗ ꯆꯠꯈ꯭ꯔꯒꯦ ꯊꯕꯛ ꯐꯕꯤ ꯅꯨꯄꯤ ꯑꯃ ꯊꯤꯍꯧꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯏ ꯆꯪꯁꯤꯟꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥ ꯃꯄꯥ ꯂꯧꯗ ꯆꯠꯈ꯭ꯔꯦ ꯇꯣꯝꯄꯣꯛꯁꯨ ꯂꯧꯗ ꯆꯠꯀꯗꯕꯒꯤ ꯍꯣꯠꯅꯔꯤ ꯍꯩ ꯊꯥꯗꯣꯏ ꯑꯩꯁꯨ ꯂꯧꯗ ꯆꯠꯀꯗꯧꯔꯦ ꯏꯃꯥ ꯄꯥꯕꯁꯨ ꯆꯠꯈ꯭ꯔꯦ ꯅꯪ ꯆꯥꯗꯣ ꯈꯔ ꯊꯤꯜꯂꯧꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯄꯣꯛ ꯆꯠꯈ꯭ꯔꯦ ꯊꯥꯗꯣꯏ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯝꯕ ꯋꯥꯒ ꯊꯧꯁꯥꯗꯅ ꯇꯨꯝꯃꯤ ꯐꯅ ꯊꯦꯡꯂꯦ ꯂꯧꯕꯨꯛꯇ ꯆꯥ ꯄꯨꯔꯛꯄꯒꯤ ꯃꯥꯏꯀꯩ ꯌꯦꯡꯕꯗ ꯋꯥꯅꯔꯦ ꯀꯦꯁꯣꯅ ꯃꯃꯥ ꯅꯪꯒꯤ ꯅꯃꯧꯗꯨꯕꯨ ꯆꯥꯒ ꯄꯨꯔꯛꯀꯗꯧꯔꯤꯕꯖꯥꯠ ꯃꯇꯝꯁꯤꯕꯨ ꯐꯅ ꯊꯦꯡꯈ꯭ꯔꯦꯗ ꯈꯪꯗꯦ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯗꯨꯅ ꯇꯧꯔꯤꯗꯣ ꯀꯅꯥꯅꯕꯨ ꯂꯥꯛꯎꯗꯧꯅꯣ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯄꯦꯜꯂꯕ ꯈꯪꯗꯦꯗ ꯅꯨꯄꯤ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯌꯥꯕ꯭ꯔꯥꯅꯦ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯗꯅ ꯊꯣꯛꯂꯕꯅꯤꯗꯅ ꯈꯥꯡꯕ ꯇꯥꯔꯦꯗꯅ ꯀꯔꯤꯒꯤ ꯂꯥꯏꯕꯛꯇ ꯇꯝꯕꯅꯣ ꯂꯥꯏꯕꯛꯇ ꯇꯝꯕ ꯅꯠꯇꯦ ꯅꯆꯥꯅꯨꯄꯥꯅ ꯇꯝꯕꯅꯤ ꯅꯆꯥꯅꯨꯄꯥꯅ ꯑꯁꯨꯛ ꯋꯥꯅ ꯍꯤꯡꯕ ꯄꯨꯟꯁꯤꯁꯦ ꯏꯃꯧ ꯂꯥꯛꯂ ꯈꯔ ꯋꯥꯕ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯑꯗꯨꯝ ꯋꯥꯁꯤꯜꯂꯛꯏ ꯀꯩꯗꯧꯔꯨꯅꯤ ꯃꯣꯏꯅ ꯁꯨꯔꯒ ꯑꯩꯈꯣꯏꯅ ꯄꯣꯊꯥꯕ ꯃꯇꯝ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯣꯏꯅ ꯑꯣꯏꯅ ꯄꯣꯊꯥꯗꯅ ꯂꯩꯔꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯇꯥꯗꯧꯕ ꯃꯣꯏꯅ ꯇꯥꯗ꯭ꯔꯕꯅꯤꯅꯅꯦ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯅꯔꯤꯕ ꯋꯥꯗꯨ ꯇꯣꯝꯄꯣꯛ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯅꯤꯅ ꯀꯟꯅ ꯍꯥꯏꯔꯨꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯟꯖꯩ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯀꯃꯥꯏ ꯇꯧꯕꯖꯥꯠꯅꯣ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯑꯩꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯣꯏꯗꯧꯔꯤꯕ ꯑꯩꯅ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯔꯝꯂꯕꯗꯨꯕꯨ ꯍꯦꯛ ꯂꯥꯛꯇꯕ ꯉꯝꯃꯦ ꯍꯥꯏꯕꯅꯤꯗ ꯑꯩꯁꯨꯅꯦ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯑꯃ ꯍꯦꯛ ꯂꯧꯔꯨꯏꯕ ꯐꯩ ꯉꯁꯤꯗꯤ ꯅꯨꯄꯥ ꯊꯣꯛꯈꯤ ꯂꯩꯔꯝꯁꯅꯨꯃ ꯑꯁꯨꯝꯅ ꯃꯣꯏ ꯂꯧ ꯀꯥꯅꯔꯛꯂꯦ ꯊꯥꯗꯣꯏ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥꯅ ꯀꯥꯔꯛꯄꯒ ꯄꯤꯅꯣ ꯊꯥꯗꯣꯏꯅ ꯇꯧꯔꯝꯂꯤꯕꯗꯨ ꯍꯦꯛ ꯎꯕꯗ ꯁꯥꯎꯅꯤꯡꯈꯤꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯦ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯝꯒꯦ ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯕ ꯂꯧꯗꯨ ꯁꯨꯕ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯆꯥꯗꯨꯗꯤ ꯊꯤꯜꯂꯛꯄ ꯌꯥꯏꯗꯅ ꯅꯪꯅ ꯆꯥ ꯄꯨꯔꯛꯀꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗꯤ ꯅꯪꯒꯤ ꯃꯥꯏꯀꯩ ꯌꯦꯡꯕꯗ ꯉꯛꯁꯦ ꯇꯦꯛꯀꯗꯧꯔꯦ ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯅꯨꯡꯁꯥꯒ ꯌꯥꯏꯗꯅ ꯂꯩꯔꯤꯕꯅꯤꯅꯦꯀꯣ ꯀꯌꯥꯔꯛ ꯁꯨꯔꯒꯦ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯁꯦ ꯅꯪꯕꯨ ꯀꯔꯝꯕ ꯃꯤꯅꯣꯅꯦꯍꯦ ꯑꯩꯅ ꯂꯧꯕꯨꯛꯇ ꯆꯥ ꯄꯨꯔꯛꯇꯦ ꯍꯥꯏꯕꯁꯦ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯍꯣꯏ ꯑꯗꯨꯗ ꯑꯃꯨꯛ ꯄꯨꯔꯛꯀꯗ꯭ꯔꯥ ꯌꯦꯡꯉꯦ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯋꯥꯅꯣ ꯑꯗꯨꯕꯣ ꯀꯌꯥꯗꯅꯣꯅꯦ ꯃꯆꯤꯟ ꯑꯁꯤ ꯌꯦꯡꯉꯨꯀꯣꯁꯦ ꯈꯨꯝꯕꯗꯤ ꯋꯥꯠꯇꯦꯅꯦ ꯃꯁꯦ ꯊꯥꯗꯣꯏ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯝꯒꯦ ꯂꯧꯕꯨꯛꯇ ꯆꯥ ꯄꯨꯔꯒ ꯀꯨꯝꯂꯛꯎꯅ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯕ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯕꯤꯗ ꯐꯝꯗꯅ ꯂꯩꯔꯤꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯉꯁꯤꯗ ꯅꯠꯇꯦ ꯅꯪꯅ ꯇꯧꯔꯤꯁꯤ ꯐꯅ ꯇꯣꯏꯔꯦ ꯅꯣꯡꯃꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯨꯝ ꯌꯦꯡꯕꯅꯦ ꯇꯥꯔꯛꯇ꯭ꯔꯕꯅꯤꯅ ꯆꯩ ꯑꯣꯏꯅ ꯊꯥꯕ ꯇꯥꯔꯦꯗꯅ ꯍꯣ ꯐꯨꯔꯣ ꯅꯣꯏ ꯅꯃꯥꯅ ꯆꯥꯃꯥꯟꯅꯗꯅ ꯍꯥꯠꯀꯦꯁꯨ ꯍꯥꯠꯂꯣ ꯀꯩꯅꯣ ꯈꯪꯗꯦ ꯃꯤꯅ ꯇꯜꯂꯦ ꯍꯥꯏꯔꯗꯤ ꯀꯣꯛ ꯇꯣꯛꯇꯦꯕꯁꯦ ꯍꯟꯖꯤꯟ ꯉꯥꯡꯗꯅ ꯂꯩ ꯍꯥꯏꯕꯅꯤꯗ ꯅꯣꯏꯅ ꯆꯠꯄꯗ ꯆꯥꯗꯨ ꯄꯨꯔꯒ ꯆꯠꯄꯗꯤ ꯀꯩꯗꯧꯒꯦ ꯇꯣꯝꯄꯣꯛ ꯆꯪꯁꯤꯟꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ ꯀꯩꯅꯣꯕ ꯅꯪ ꯍꯥꯏꯗꯣ ꯀꯅꯥꯅ ꯑꯗꯨꯝꯅ ꯍꯥꯏꯌꯨ ꯍꯥꯏꯒꯦꯕ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯁꯨꯍꯟꯒꯦ ꯑꯗꯨꯗꯤ ꯁꯨꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕꯗꯨꯗꯤ ꯄꯨꯔꯛꯄ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯑꯗꯨ ꯐꯥꯎꯕ ꯇꯧꯅꯤꯡꯗꯕ ꯅꯪꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯐꯝꯗꯨꯗ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯃꯐꯝꯁꯤꯒ ꯅꯪꯒ ꯆꯥꯅꯔꯣꯏ ꯆꯠꯂꯣ ꯆꯠꯀꯅꯤꯌꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯀꯅꯤ ꯍꯥꯏꯔꯤꯁꯤꯅꯦ ꯅꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯋꯣ ꯊꯕꯛ ꯁꯨꯕ ꯍꯩꯇꯦ ꯍꯥꯏꯕꯁꯤ ꯈꯪꯅ ꯅꯝꯗꯅ ꯁꯨ ꯍꯥꯏꯁꯤꯕꯨ ꯑꯩ ꯀꯧꯕ ꯂꯥꯛꯀꯅꯨꯀꯣ ꯑꯩ ꯆꯠꯂꯦ ꯍꯥꯏꯁꯤꯅꯤ ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯐꯦꯠ ꯂꯥꯎꯔꯒ ꯆꯠꯈ꯭ꯔꯦ ꯍꯥꯏ ꯀꯩꯅꯣꯅꯦ ꯅꯣꯏꯅ ꯇꯧꯔꯤꯁꯤꯕꯨ ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯄꯥꯒꯤ ꯇꯣꯝꯄꯣ ꯐꯖꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯅꯈꯨꯠ ꯍꯦꯛꯇ ꯌꯥꯎꯏ ꯅꯪꯁꯨ ꯐꯔꯤꯅꯦꯁꯦ ꯆꯠꯈ꯭ꯔꯦ ꯆꯠꯁꯅꯨ ꯈꯔꯁꯨ ꯍꯦꯟꯃꯟꯈ꯭ꯔꯦꯕ ꯀꯅꯥꯅꯕꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯀꯔꯤꯃꯠꯇ ꯁꯨꯗꯅ ꯁꯨꯝ ꯐꯝꯃꯒ ꯀꯦꯔꯒ ꯃꯀꯦ ꯁꯦꯝꯗꯅ ꯂꯩꯒꯦ ꯍꯥꯏꯗꯨꯗꯤ ꯀꯅꯥꯅ ꯌꯥꯅꯤꯡꯗꯣꯏꯅꯣ ꯃꯤꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯁꯨꯅꯔꯤꯕꯁꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯛꯇꯤ ꯁꯨ ꯍꯥꯏꯗꯦꯗꯅ ꯕꯥꯕꯥ ꯑꯩꯁꯨ ꯍꯥꯏꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯍꯥꯏꯔꯕꯅꯦ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯤ ꯋꯥ ꯂꯩꯇꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯈꯨꯠ ꯊꯥꯔꯤꯕꯁꯦ ꯋꯥꯍꯩꯅ ꯋꯥꯔꯛꯄ ꯌꯥꯗ꯭ꯔꯗꯤ ꯆꯩꯅ ꯋꯥꯔꯛꯄ ꯇꯥꯕꯅꯤ ꯏꯃꯥꯅꯗꯤ ꯑꯩꯕꯨ ꯅꯨꯄꯤꯅ ꯉꯝꯃꯤ ꯍꯥꯏꯔꯤꯕ ꯑꯩꯁꯨꯅꯦ ꯑꯁꯨꯝꯅ ꯈꯟꯅ ꯆꯩꯅꯕꯁꯦ ꯄꯥꯝꯗꯗꯅ ꯈꯥꯡꯕꯅꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯌꯥꯗꯕꯒꯤ ꯊꯕꯛ ꯇꯧꯕ ꯇꯥꯕꯅꯤ ꯃꯥꯅ ꯁꯍꯔ ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯗꯅ ꯁ꯭ꯋꯥꯏꯗ ꯃꯨꯛꯄ ꯌꯥꯕ ꯅꯠꯇꯦ ꯃꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯄ ꯌꯦꯡꯕ ꯇꯥꯕꯅꯤ ꯆꯥꯎꯕꯤꯅ ꯊꯥꯗꯣꯏ ꯅꯪꯅ ꯂꯥꯛꯏꯕꯁꯤꯕꯨ ꯀꯅꯥꯒ ꯈꯠꯅꯔꯛꯀꯦ ꯍꯥꯏꯌꯨ ꯏꯃꯥꯗ ꯏꯃꯥ ꯑꯩ ꯃꯣꯏꯒꯤꯗꯨꯗ ꯂꯩꯕ ꯉꯝꯃꯣꯏ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯑꯕꯅꯤ ꯍꯥꯏ ꯅꯌꯨꯝ ꯄꯥꯜꯂꯒ ꯑꯗꯨ ꯌꯥꯕ꯭ꯔꯣ ꯌꯨꯝ ꯄꯥꯟꯕꯕꯨ ꯐꯥꯒꯤꯗꯧꯅ ꯅꯪꯅ ꯂꯥꯛꯄꯒꯤ ꯃꯔꯝꯗꯣ ꯏꯃꯥꯗ ꯍꯥꯏꯌꯨ ꯍꯥꯏꯕꯅꯦ ꯈꯠꯅꯔꯛꯄꯒꯤ ꯃꯔꯝ ꯄꯨꯝꯕ ꯃꯃꯥꯗ ꯇꯝꯃꯤ ꯆꯥꯎꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯅꯍꯥꯟꯅ ꯍꯥꯏꯗ꯭ꯔꯣ
ꯅꯪꯅ ꯈꯨꯡꯒꯪꯗ ꯅꯌꯨꯝ ꯄꯥꯟꯕꯗ ꯆꯟꯅꯔꯣꯏ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯅꯃꯥ ꯑꯩꯒꯤ ꯈꯌꯥꯇ ꯄꯣꯞ ꯇꯥꯔꯝꯂꯅꯤꯅꯦ ꯃꯣꯏ ꯑꯗꯨꯋꯥꯏꯗꯨꯗꯤ ꯊꯕꯛ ꯀꯟꯕ ꯃꯤ ꯉꯥꯛꯇꯅꯤ ꯅꯪꯅ ꯁꯨꯅꯤꯡꯗ꯭ꯔꯤꯗꯨꯒ ꯆꯟꯅꯔꯣꯏ ꯍꯥꯏꯗꯅ ꯅꯪꯕꯨ ꯈꯨꯡꯒꯪ ꯅꯨꯄꯥ ꯌꯥꯝ ꯄꯥꯝꯈꯤꯗꯥꯏꯅꯦ ꯍꯥ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯍꯥ ꯀꯔꯤ ꯁꯥꯔꯒꯦ ꯀꯩꯅꯣ ꯏꯃꯥ ꯁ꯭ꯋꯥꯏꯗ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯜꯂꯒ ꯉꯟꯇꯥ ꯂꯨꯈ꯭ꯔꯥꯎꯏꯗꯧ ꯁꯔꯨꯛꯄꯨꯗꯤ ꯍꯥꯏꯗꯅ ꯈꯜꯂꯨꯕꯒꯤ ꯋꯥꯅꯤ ꯍꯥꯏ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯃꯤꯅ ꯍꯥꯏꯔꯤꯗꯣ ꯌꯥꯝ ꯆꯨꯝꯃꯤ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯃꯇꯨꯡ ꯏꯟꯅ ꯆꯠꯀꯗꯕꯅꯤ ꯌꯨꯝ ꯄꯥꯜꯂꯨꯔꯒ ꯅꯨꯡꯉꯥꯏꯔꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯁꯤꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯪꯅ ꯈꯨꯡꯒꯪ ꯌꯥꯝ ꯄꯥꯝꯂꯒ ꯍꯧꯖꯤꯛꯅ ꯊꯕꯛ ꯁꯨ ꯍꯥꯏꯔꯨꯕꯒꯤꯅꯤꯅꯦ ꯅꯪꯅ ꯂꯥꯛꯏꯁꯦ ꯀꯥꯟꯅꯗꯦ ꯍꯧꯖꯤꯛꯃꯛ ꯏꯃꯥ ꯊꯤꯟꯒꯦ ꯂꯥꯎ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯃꯥ ꯏꯀꯥꯏꯖꯩꯀꯣ ꯏꯃꯥ ꯍꯦꯛ ꯆꯠꯂꯨꯔꯣ ꯑꯩꯗꯤ ꯆꯠꯄ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ ꯍꯥꯏ ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ ꯃꯤꯅ ꯍꯌꯦꯡ ꯋꯥ ꯃꯊꯛ ꯊꯪꯗꯨꯅ ꯉꯥꯡꯕꯗꯣ ꯏꯃꯥ ꯇꯥꯕ ꯉꯝꯂꯣꯏꯅꯦ ꯅꯌꯨꯝ ꯄꯥꯜꯂꯗꯤ ꯉꯝꯅꯕ ꯂꯩꯒꯗꯕꯅꯤ ꯃꯣꯏꯅ ꯏꯆꯥꯕꯨ ꯊꯤꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯅꯄꯥ ꯂꯩꯕ ꯑꯣꯏꯔꯗꯤ ꯐꯕ ꯃꯤꯅ ꯍꯌꯦꯡ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯅꯕꯨ ꯀꯌꯥꯝ ꯇꯩ ꯆꯥꯔꯨꯅꯤ ꯍꯥꯏꯅꯈꯤꯅꯤꯅꯦ ꯑꯁꯨꯝꯅ ꯆꯥꯎꯕꯤꯅ ꯃꯆꯥꯕꯨ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯂꯕꯁꯨ ꯊꯥꯗꯣꯏ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯆꯥꯎꯕꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤ ꯆꯥꯎꯕꯤ ꯅꯨꯄा ꯃꯌꯨꯝꯅ ꯃꯆꯥꯕꯨ ꯀꯧꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯁꯨꯝ ꯉꯥꯏꯕꯅꯤ ꯑꯗꯨꯕꯨ ꯂꯥꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯂꯩꯀꯥꯏꯅꯗꯤ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯉꯥꯡꯅꯕ ꯍꯧꯔꯛꯏ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯧ ꯈꯔ ꯄꯨꯜꯂꯝꯃꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯅꯣꯏ ꯃꯌꯥꯝ ꯄꯥꯎ ꯑꯃ ꯇꯥꯔꯝꯈꯤꯔꯣꯏ ꯆꯥꯎꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯗꯣ ꯈꯨꯡꯒꯪꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯍꯜꯂꯛꯇꯅ ꯂꯩꯕ ꯐꯅ ꯀꯨꯏꯔꯦ ꯀꯅꯥꯅꯕꯨ ꯆꯟꯅꯗꯣꯏꯅꯣ ꯁꯨꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯃꯤꯒꯤ ꯈꯨꯡꯒꯪ ꯍꯥꯏꯗꯨꯗꯤ ꯊꯕꯛ ꯀꯟꯕ ꯃꯐꯝꯅꯤ ꯃꯥꯅ ꯂꯩꯕꯗ ꯆꯨꯅꯔꯣꯏ ꯑꯗꯨꯅ ꯈꯠꯅꯔꯒ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯒ ꯃꯣꯏ ꯈꯨꯡꯒꯪꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯒ ꯃꯥꯟꯅꯗꯦ ꯑꯗꯨꯅ ꯆꯟꯅꯔꯣꯏꯌꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯆꯥꯎꯕꯤ ꯍꯥꯏꯁꯤꯅ ꯃꯆꯥꯅꯨꯄꯤꯁꯦ ꯃꯊꯟꯗ ꯄꯣꯛꯄꯅꯤ ꯍꯥꯏꯗꯅ ꯃꯆꯥꯅ ꯍꯥꯏꯕꯇ ꯌꯥꯗꯅ ꯂꯩꯔꯦ ꯑꯗꯨꯅꯗꯤ ꯀꯔꯥꯏꯗꯒꯤ ꯆꯟꯅꯔꯅꯤ ꯍꯥꯏꯒꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣ ꯑꯗꯨꯒꯤ ꯊꯥꯗꯣꯏ ꯍꯥꯏꯕꯤꯗꯨꯗꯤꯅꯦ ꯑꯃꯗ ꯄꯥꯜꯂꯁꯨ ꯑꯃꯠꯇ ꯆꯟꯅꯔꯣꯏ ꯀꯦꯕꯗꯤ ꯂꯣꯏꯔꯦ ꯀꯦꯗꯅꯇ ꯂꯩꯕꯅꯤ ꯃꯗꯣ ꯑꯁꯨꯝꯅ ꯉꯥꯡꯅꯔꯝꯃꯤ ꯊꯥ ꯑꯃ ꯑꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯤꯅꯣ ꯃꯃꯧꯕꯨ ꯀꯧꯕ ꯂꯥꯛꯏ ꯆꯥꯎꯕꯤꯅ ꯏꯅꯝꯃ ꯂꯥꯛꯄꯤꯔꯤ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯕꯤꯅꯣ ꯐꯝꯃꯤ ꯑꯩꯅ ꯂꯥꯛꯏꯕꯁꯦ ꯏꯃꯧꯕꯨ ꯀꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯀꯥꯏꯅꯕ ꯌꯥꯕ ꯅꯠꯇꯦꯗꯣ ꯑꯗꯨꯅ ꯑꯩ ꯃꯥꯕꯨ ꯀꯧꯕ ꯂꯥꯛꯂꯤꯕꯅꯤ ꯏꯃꯥꯒꯤ ꯊꯥꯗꯣꯏ ꯆꯠꯅꯕ ꯇꯧꯁꯤ ꯊꯦꯡꯈꯤꯅꯤ ꯏꯅꯝꯃ ꯂꯥꯛꯄꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯁꯨꯅꯦ ꯏꯆꯥꯁꯤ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯊꯤꯟꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕꯁꯤ ꯃꯥꯅ ꯉꯝꯗꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤꯕꯁꯤꯅꯤ ꯈꯪꯗꯦ ꯏꯅꯝꯃ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯖꯕꯗꯨꯅꯤ ꯀꯔꯤꯃꯠꯇ ꯍꯩꯇꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯍꯩꯇꯦ ꯍꯥꯏꯗꯅꯁꯨ ꯃꯌꯨꯝ ꯄꯥꯜꯂꯕꯗꯤ ꯍꯩꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯍꯣꯏꯅꯦ ꯅꯪꯅ ꯍꯥꯏꯗꯨ ꯆꯨꯝꯃꯤꯅꯦ ꯑꯩꯅꯁꯨ ꯍꯥꯏꯔꯤꯕꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯀꯅꯥꯁꯨ ꯍꯩꯅ ꯄꯣꯛꯂꯛꯄ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤ ꯇꯝꯂꯒ ꯍꯩꯔꯛꯄ ꯉꯥꯛꯇꯅꯤ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯆꯥꯎꯕꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯃꯅꯝꯗꯤ ꯍꯥꯏꯐꯦꯠ ꯀꯜꯂꯤꯍꯦ ꯑꯩꯈꯣꯏꯅ ꯐꯅ ꯉꯥꯡꯂꯕꯁꯨꯅꯦ ꯂꯧꯕ ꯀꯧꯕ ꯂꯩꯇꯦꯍꯦ ꯃꯥꯅ ꯍꯥꯏꯕꯕꯨ ꯅꯣꯏ ꯁ꯭ꯋꯥꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯒ ꯑꯩꯈꯣꯏ ꯑꯗ꯭ꯋꯥꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯒ ꯌꯥꯝ ꯈꯦꯠꯅꯩ ꯑꯩꯗꯤ ꯊꯕꯛ ꯁꯨꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄ ꯅꯠꯇꯦ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯍꯥꯏꯅꯦ ꯈꯪꯗ꯭ꯔꯦꯗ ꯏꯅꯝꯃ ꯑꯩꯅꯁꯨ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯕꯅꯤ ꯑꯩꯅ ꯂꯨꯈ꯭ꯔꯥꯕꯤꯒ ꯑꯣꯏꯔꯦ ꯃꯤꯅ ꯐꯅ ꯀꯩꯁꯨ ꯉꯥꯡꯅꯔꯝꯂꯣꯏ ꯍꯥꯏꯗꯅ ꯃꯃꯥ ꯃꯄꯥ ꯆꯦꯟꯊꯒꯗꯕ ꯊꯕꯛ ꯇꯧꯒꯅꯨ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕꯅꯤ ꯃꯥꯅ ꯈꯨꯡꯒꯪꯗ ꯂꯩꯕ ꯌꯥꯝ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯂꯩꯖꯔꯁꯅꯨ ꯍꯥꯏꯗꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒ ꯃꯥꯗꯤ ꯍꯧꯖꯤꯛꯇ ꯈꯤꯔ ꯃꯥꯜꯂꯤ ꯆꯥꯎꯕꯤ ꯏꯕꯦꯝꯃ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗꯗꯤ ꯊꯕꯛꯅ ꯄꯨꯟꯁꯤꯅꯤꯗꯣ ꯃꯤꯁꯤꯡꯁꯦ ꯊꯕꯛ ꯂꯣꯏꯅ ꯀꯟꯅꯩ ꯍꯥꯏꯕ ꯑꯗꯨꯗ ꯃꯥꯁꯨ ꯊꯕꯛꯇꯣ ꯈꯔ ꯌꯥꯎꯅꯕ ꯍꯥꯏꯗꯅꯈꯔ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯗ ꯃꯥꯗꯤ ꯍꯩꯇꯦ ꯍꯥꯏꯔꯤ ꯍꯩꯇ꯭ꯔꯗꯤ ꯊꯕꯛꯇꯣ ꯁꯨꯔꯨꯔꯅꯨ ꯊꯕꯛ ꯁꯨꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯁꯤꯜꯂꯨ ꯄꯨꯔꯛꯎ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯗ ꯃꯥꯗꯤ ꯏꯅꯝꯃ ꯃꯆꯤꯟꯁꯨꯈꯔ ꯀꯟꯕꯅꯤ ꯏꯆꯥꯅꯤ ꯍꯥꯏꯗꯅ ꯑꯩ ꯀꯟꯈꯠꯂꯣꯏꯀꯣ ꯑꯩꯅ ꯍꯥꯏꯕꯅꯤ ꯏꯅꯝꯃ ꯅꯪꯅ ꯇꯜꯂꯤꯕ ꯈꯨꯇꯟꯗꯨꯒ ꯅꯪꯅ ꯅꯌꯨꯝ ꯄꯥꯟꯒꯗꯧꯔꯤꯕ ꯃꯐꯝꯗꯨꯒ ꯆꯥꯟꯅꯗꯦ ꯍꯥꯏꯗꯅ ꯃꯥꯅ ꯁꯨꯅꯤꯡꯗꯗꯅ ꯇꯧꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁꯨꯗꯕ ꯌꯥꯔꯔꯣꯏ ꯁꯨꯗꯅ ꯀꯃꯥꯏꯅ ꯆꯥꯒꯅꯤ ꯍꯥꯏ ꯊꯥꯗꯣꯏ ꯂꯥꯎ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ ꯅꯃꯥ ꯂꯥꯛꯏꯉꯩꯁꯤꯗ ꯆꯠꯅꯕ ꯇꯧꯔꯨ ꯂꯥꯎ ꯊꯥꯗꯣꯏ ꯊꯣꯛꯂꯛꯏ ꯆꯥꯎꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯃꯥꯒꯤ ꯊꯥꯗꯣꯏ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯏꯃꯥꯁꯦ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯃꯤꯅꯅꯦ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯄ ꯃꯆꯥꯅꯕꯨ ꯀꯌꯥꯝ ꯐꯔꯨꯅꯤ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯉꯥꯡꯅꯕꯗꯣ ꯏꯃꯥ ꯄꯥꯝꯗꯦ ꯂꯩꯁꯥꯔꯤꯉꯩꯗ ꯇꯧꯕꯗꯣ ꯃꯧ ꯑꯣꯏꯔꯀꯥꯟꯗꯗꯤ ꯌꯥꯔꯣꯏꯅꯦ ꯂꯩꯁꯥꯔꯤꯀꯥꯟꯗꯗꯤ ꯅꯃꯥ ꯑꯩꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯂꯩꯕꯅꯤꯅ ꯅꯪꯅ ꯁꯨꯅꯤꯡꯂꯒ ꯁꯨꯕ ꯁꯨꯅꯤꯡꯗ꯭ꯔꯒ ꯇꯣꯛꯄ ꯌꯥꯏꯗꯣ
ꯍꯧꯖꯤꯛꯇꯤ ꯃꯧ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅ ꯃꯗꯨ ꯌꯥꯔꯔꯣꯏꯅꯦ ꯑꯗꯨꯅ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎ ꯅꯀꯨ ꯅꯅꯦꯝꯒꯤ ꯃꯇꯦꯡ ꯄꯥꯡ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡ ꯊꯕꯛꯄꯨ ꯁꯨꯔꯒ ꯑꯗꯨꯝ ꯍꯩꯖꯔꯛꯀꯗꯕꯅꯤ ꯍꯩꯇꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯩꯔꯒ ꯀꯃꯥꯏꯅ ꯍꯩꯔꯛꯀꯅꯤ ꯅꯪꯒꯤ ꯇꯨꯝꯕ ꯍꯧꯒꯠꯀꯅꯤ ꯈꯪꯗꯕꯗꯣ ꯇꯧꯒꯅꯨꯀꯣ ꯅꯐꯤꯅꯔꯣ ꯂꯣꯏꯁꯜꯂꯨ ꯆꯠꯅꯕ ꯇꯧ ꯏꯅꯦꯝꯒꯤ ꯊꯥꯗꯣꯏ ꯅꯪꯕꯨ ꯏꯅꯦꯝꯅ ꯉꯥꯡꯕꯗꯤ ꯍꯩꯅꯕ ꯁꯤꯡꯅꯕ ꯉꯥꯡꯕꯅꯤꯀꯣ ꯅꯪꯕꯨ ꯐꯠꯇꯅꯕ ꯉꯥꯡꯕ ꯅꯠꯇꯦꯀꯣ ꯅꯪ ꯂꯩꯁꯥꯔꯤꯀꯥꯟꯗ ꯊꯕꯛ ꯁꯨꯔꯛꯇꯦ ꯍꯩꯔꯛꯇꯦ ꯍꯥꯏꯕꯁꯤ ꯏꯅꯦꯝ ꯈꯪꯏ ꯑꯗꯨꯕꯨ ꯅꯌꯨꯝ ꯄꯥꯜꯂꯕꯗꯤ ꯃꯗꯨ ꯌꯥꯔꯣꯏ ꯁꯨꯗ꯭ꯔꯕꯗꯤ ꯆꯥꯅꯕꯗꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯀꯅꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯪꯕꯨ ꯊꯕꯛ ꯁꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯗꯣ ꯅꯪꯅ ꯏꯃꯥꯕꯨ ꯂꯥꯟꯅ ꯂꯧꯔ ꯃꯥꯜꯂꯦ ꯅꯪꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯦ ꯈꯨꯡꯒꯪꯗ ꯍꯤꯡꯕ ꯄꯨꯟꯁꯤ ꯃꯍꯤꯡꯒ ꯁꯍꯔꯗ ꯍꯤꯡꯕ ꯄꯨꯟꯁꯤ ꯃꯍꯤꯡꯒ ꯈꯦꯠꯅꯕꯅꯤꯀꯣ ꯅꯪꯁꯨ ꯈꯨꯡꯒꯪꯗ ꯅꯌꯨꯝ ꯄꯥꯜꯂꯛꯂꯕꯅꯤꯅ ꯈꯨꯡꯒꯪꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯣ ꯍꯩꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤꯀோ ꯀꯗꯥꯏ ꯏꯅꯦꯝ ꯂꯥꯛꯂꯤꯉꯩꯁꯤꯗ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯏꯃꯧꯕꯨ ꯀꯔꯤꯒꯤ ꯌꯨꯝꯁꯤꯗ ꯂꯩꯖꯔꯨꯅꯤ ꯍꯥꯏꯕꯒꯦ ꯑꯥꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯨꯒꯗꯕꯅꯤ ꯆꯠꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯊꯥꯗꯣꯏ ꯈꯔ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯧꯅ ꯇꯧꯏ ꯉꯁꯤ ꯏꯃꯥ ꯑꯅꯤꯅ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯔꯦ ꯑꯩꯒꯤ ꯋꯥꯈꯜ ꯂꯥꯜꯂ ꯃꯥꯜꯂꯦ ꯑꯩꯅ ꯈꯜꯂꯨꯕ ꯄꯨꯝꯕ ꯑꯣꯟꯅ ꯇꯩꯅꯔꯝꯂꯦ ꯑꯩꯅ ꯈꯜꯂꯨꯏ ꯈꯨꯡꯒꯪꯗ ꯂꯩꯔꯕꯁꯨ ꯊꯕꯛ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯅꯤ ꯁꯍꯔꯗ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯄꯨꯟꯁꯤ ꯃꯍꯤꯡ ꯈꯦꯠꯅꯔꯝꯂꯦ ꯏꯃꯥꯅ ꯍꯥꯏꯕ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯃꯐꯝ ꯃꯐꯝꯒꯤ ꯃꯈꯥ ꯄꯣꯟꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯂꯩꯁꯥꯔꯤꯀꯥꯟꯗ ꯇꯧꯔꯛꯄ ꯃꯌꯥꯝꯗꯣ ꯃꯧ ꯑꯣꯏꯔꯀꯥꯟꯗꯁꯨ ꯌꯥꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯑꯗꯨꯕꯨ ꯌꯥꯔꯝꯗ꯭ꯔꯦ ꯑꯩ ꯂꯥꯜꯂꯦ ꯏꯃꯥ ꯑꯅꯤꯃꯛꯇ ꯅꯆꯥꯅ ꯍꯥꯏꯖꯔꯤ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯔꯔꯣꯏ ꯇꯧꯖꯔꯔꯣꯏ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯑꯅꯤꯃꯛꯅ ꯏꯃꯧꯅ ꯀꯔꯤꯒꯤ ꯂꯥꯜꯂꯨꯅꯤ ꯍꯥꯏꯒꯦ ꯏꯃꯧ ꯂꯥꯟꯗꯦ ꯏꯃꯧ ꯂꯥꯟꯗꯤꯌꯦ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕ ꯋꯥꯠꯄꯒꯤꯅꯤ ꯍꯧꯖꯤꯛꯇꯤ ꯏꯃꯧ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤꯅ ꯏꯃꯥꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯤꯅꯅꯦ ꯅꯪꯒꯤ ꯅꯃꯧꯁꯤꯕꯨ ꯀꯃꯥꯏ ꯇꯧꯕꯅꯣ ꯊꯕꯛ ꯁꯨꯅꯤꯁꯨ ꯈꯪꯗꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯀꯦꯗꯅꯇ ꯂꯩꯕꯁꯤꯕꯨ ꯍꯥꯏꯗꯅ ꯍꯥꯏꯅꯕꯗோ ꯍꯧꯖꯤꯛꯇꯤ ꯍꯥꯏꯅꯔꯔꯣꯏꯗꯅ ꯏꯃꯥ ꯑꯩ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒꯤ ꯃꯇꯧꯗꯣ ꯂꯣꯏꯅ ꯊꯥꯗꯣꯛꯑꯅꯤ ꯑꯩ ꯏꯃꯥ ꯍꯣꯏꯅ ꯊꯕꯛ ꯁꯨꯕꯗ ꯑꯩꯁꯨ ꯌꯥꯎꯔꯅꯤ ꯑꯩ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯏꯃꯥ ꯄꯥꯕꯒꯤ ꯇꯣꯝꯄꯣꯛꯀꯤ ꯃꯇꯦꯡ ꯄꯥꯡꯂꯒꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯑꯁꯦꯡꯕꯒꯤꯔꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗꯀꯣ ꯑꯩꯗꯤ ꯑꯗꯨꯅꯤꯗꯅ ꯅꯨꯄꯤ ꯃꯆꯥ ꯍꯥꯏꯕꯗꯣ ꯅꯊꯧꯅꯥ ꯂꯩꯒꯗꯕꯅꯤ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ ꯑꯉꯝꯕ ꯁꯨꯒꯗꯕꯅꯤ ꯁꯨꯗ꯭ꯔꯕꯗꯤ ꯆꯥꯅꯕꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯅꯤ ꯆꯠꯂꯣ ꯊꯦꯡꯈ꯭ꯔꯅꯤ ꯏꯅꯝꯃ ꯅꯃꯧ ꯑꯄꯪꯒꯤꯁꯦ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯑꯉꯥꯡꯅꯤ ꯀꯔꯤꯃꯠꯇ ꯈꯪꯗꯕꯅꯤ ꯍꯩꯇ ꯁꯤꯡꯗ ꯏꯅꯝꯃꯅ ꯇꯥꯛꯄꯤꯗꯅ ꯅꯆꯥ ꯅꯤꯡꯉꯣꯜꯃꯛꯅꯤ ꯈꯟꯅ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯆꯥꯎꯕꯤ ꯏꯕꯦꯝꯃ ꯑꯗꯨꯒꯤ ꯋꯥꯗꯤ ꯏꯆꯥ ꯅꯤꯡꯉꯣꯜꯃꯛꯅꯤ ꯈꯜꯂꯒ ꯊꯝꯂꯤꯕꯅꯤ ꯑꯩꯁꯨꯅꯦ ꯏꯆꯥ ꯅꯨꯄꯥ ꯃꯊꯟꯇꯅꯤꯅ ꯃꯥꯁꯦ ꯏꯃꯧꯅꯤ ꯈꯟꯗꯦ ꯏꯆꯥꯅꯤ ꯈꯜꯂꯤꯕꯅꯤꯅꯦ ꯅꯆꯥ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯀꯥꯏꯁꯦ ꯑꯩꯗꯤ ꯃꯪꯗ ꯐꯥꯎꯕ ꯃꯪꯗꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯆꯥꯎꯕꯤ ꯅꯪꯁꯨ ꯃꯔꯛꯇ ꯂꯥꯛꯎ ꯀꯩꯅꯣ ꯆꯥꯛ ꯆꯔꯥ ꯑꯃꯠꯇꯁꯨ ꯍꯔꯥꯎ ꯆꯥꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯏꯅꯝꯃ ꯂꯥꯛꯀꯦ ꯑꯁꯨꯝꯅ ꯕꯤꯅꯣꯅ ꯃꯃꯧ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯕꯤꯅꯣꯅ ꯍꯥꯏ ꯇꯣꯝꯄꯣ ꯏꯃꯧꯁꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯝꯂꯦꯅꯦꯍꯦ ꯌꯦꯡꯉꯨꯅꯦ ꯃꯁꯛꯀꯁꯦ ꯐꯖꯔꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯄꯥꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯔꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯀꯅꯤ ꯍꯥꯏꯗꯅ ꯃꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯑꯁꯨꯝꯅ ꯊꯕꯛ ꯁꯨꯕ ꯇꯟꯕꯤ ꯈꯨꯡꯒꯪ ꯅꯨꯄꯥ ꯄꯥꯝꯕꯤ ꯊꯥꯗꯣꯏ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯅꯦꯝ ꯃꯀꯨ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯈꯨꯡꯒꯪꯒꯤ ꯄꯨꯟꯁꯤꯗ ꯇꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫